ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄꯒꯤ ꯃꯇꯝꯅꯤ ꯈꯨꯃꯟ ꯏꯄꯥ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯉꯥꯡ ꯏꯄꯥꯅ ꯃꯍꯨꯠ ꯁꯤꯜꯂꯔꯦ ꯇꯥꯝꯂꯕ ꯆꯤꯡꯌꯥꯒꯤ ꯃꯔꯨꯝꯗꯒꯤ ꯅꯨꯃꯤꯠ ꯃꯥꯁꯨ ꯉꯪꯔꯥꯟꯅꯅ ꯊꯣꯛꯂꯛꯂꯦ ꯊꯕꯛ ꯀꯟꯕ ꯈꯨꯟꯖꯥꯁꯤꯡꯗꯨ ꯌꯥꯍꯧ ꯉꯟ ꯍꯧꯒꯠꯅꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯕ ꯆꯠꯅꯈ꯭ꯔꯦ ꯃꯦꯂꯩꯁꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯁꯥꯏꯊꯕ ꯂꯣꯏꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯅꯤꯡꯗ ꯃꯥꯒꯤ ꯑꯣꯛ ꯃꯌꯥꯝ ꯂꯣꯏꯔꯤꯕꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯛꯂꯤ ꯂꯩꯔꯤꯕ ꯑꯣꯛꯌꯥꯝ ꯑꯗꯨꯁꯨ ꯃꯦꯂꯩ ꯎꯕꯗ ꯄꯪꯈꯣꯡꯗ ꯈꯣꯡꯏ ꯑꯣꯛꯌꯥꯝꯗꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨꯗ ꯃꯃꯥꯁꯨ ꯍꯧꯒꯠꯂꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯏ ꯃꯦꯂꯩꯅ ꯆꯥꯔꯣꯁꯦ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯂꯥꯝꯂꯒ ꯂꯩꯔꯝꯂꯕ ꯑꯣꯏꯔꯦ ꯍꯦ ꯃꯨꯟꯅꯒꯅꯨ ꯇꯞꯅ ꯑꯗꯨꯝ ꯆꯥꯎ ꯃꯁꯤꯒꯤ ꯑꯃꯨꯕꯤ ꯈꯔ ꯆꯥꯎꯕꯁꯤꯅꯅꯦ ꯑꯄꯤꯛꯄꯁꯤꯗꯒꯤ ꯑꯗꯨꯝ ꯃꯨꯜꯂ ꯆꯥꯅꯤꯕ ꯍꯦ ꯍꯟꯗꯣꯛꯑꯕ ꯑꯄꯤꯛꯄꯈꯩ ꯆꯥꯍꯜꯂꯣ ꯍꯟꯗꯣꯛꯑꯁꯦ ꯇꯧꯔꯤꯁꯤ ꯃꯥꯒꯤ ꯑꯣꯛꯅꯤꯅ ꯆꯥꯔꯤꯈꯩ ꯄꯦꯅꯥꯏꯗꯕꯁꯤꯡꯁꯤꯗ ꯋꯥꯔꯛꯄꯤꯒꯁꯨ ꯁꯥꯔꯤ ꯍꯩ ꯕꯦꯝꯃ ꯅꯪꯒꯤ ꯑꯣꯛꯌꯥꯝꯁꯤꯅ ꯈꯣꯡꯕꯗꯅꯦ ꯏꯃꯥꯁꯦ ꯇꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯋꯥꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯈꯔꯁꯨ ꯌꯣꯟꯊꯣꯛꯅꯕ ꯇꯧꯁꯤꯗꯅ ꯌꯥꯝꯁꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯁ ꯀꯩꯅꯣ ꯁꯤꯗꯤ ꯄꯤꯛꯃꯜꯂꯤꯌꯦ ꯁꯦꯟꯗꯣꯡ ꯑꯝꯇ ꯐꯪꯉꯔꯣꯏ ꯌꯥꯝꯃꯜꯂꯦ ꯍꯥꯏꯔꯒꯅ ꯍꯥꯇꯝ ꯐꯥꯔꯀꯥꯟꯗ ꯌꯣꯟꯕ ꯇꯥꯕ ꯅꯪꯒꯤ ꯍꯥꯇꯝ ꯐꯥꯕ ꯉꯥꯏꯕꯗꯅꯦ ꯑꯣꯛ ꯃꯌꯥꯝꯁꯤꯒꯤ ꯃꯈꯣꯟꯅ ꯅꯥꯀꯣꯡꯁꯦ ꯁꯤꯡꯖꯥ ꯌꯦꯟꯁꯤꯜꯂꯒ ꯁꯤꯈꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯃꯤꯒꯤ ꯂꯩꯁꯥꯕꯤꯗꯧꯅ ꯀꯦꯗꯅ ꯃꯧꯗ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯑꯣꯛ ꯂꯣꯏꯗ ꯂꯩ ꯍꯥꯏꯕꯅꯤꯗ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯄꯛꯏ ꯈꯪꯗꯦ ꯄꯛꯇꯦ ꯈꯪꯗꯦ ꯃꯁꯤꯗꯩꯁꯤꯗ ꯑꯔꯩꯈꯩ ꯀꯦꯁꯤꯜꯂꯒ ꯅꯨꯄꯥ ꯎꯅꯕ ꯆꯠꯅꯔꯤ ꯑꯗꯨꯒ ꯅꯪꯅ ꯂꯩꯁꯥꯕꯤ ꯅꯇꯤꯛ ꯅꯇꯥ ꯑꯣꯛ ꯂꯣꯏꯗ ꯂꯩꯔꯦ ꯑꯩꯗꯤ ꯅꯨꯄꯥ ꯀꯣꯏꯕꯩ ꯃꯇꯝ ꯋꯥꯠꯂꯤ ꯁꯤꯜ ꯍꯥꯟꯅ ꯇꯥꯟꯁꯤꯜꯂꯒ ꯀꯣꯟꯅ ꯀꯣꯏꯗꯣꯏꯅꯦ ꯈꯪꯉꯕꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯇꯥꯟꯁꯤꯟꯕ ꯌꯥꯕ ꯇꯥꯟꯁꯤꯜꯍꯧꯗꯣꯏꯕ ꯇꯥꯜꯂꯅꯤ ꯁꯣꯏꯗ꯭ꯔꯦ ꯑꯣꯛ ꯂꯣꯏꯔꯒ ꯁꯦꯜ ꯇꯥꯟꯗꯣꯏꯕ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯅꯪꯅ ꯁꯦꯜ ꯍꯦꯛ ꯐꯪꯂꯛꯄꯒꯅꯦ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗ ꯖ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯗꯧꯗꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯥꯟꯅꯗ꯭ꯔꯣ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯁꯦ ꯏꯃꯥꯅꯤꯅ ꯀꯔꯝꯕ ꯏꯃꯥꯅꯣ ꯈꯪꯗꯦ ꯃꯆꯥ ꯑꯩꯉꯣꯟꯗꯕꯨ ꯅꯨꯄꯥ ꯀꯣꯏꯌꯣꯅ ꯑꯗꯨꯝ ꯏꯟꯁꯤꯜꯂꯤꯅꯦ ꯏꯟꯖꯟꯕ ꯅꯠꯇꯦꯅꯦ ꯅꯋꯥ ꯀꯣꯏꯕꯒꯤ ꯃꯇꯝꯗꯨꯗ ꯀꯣꯏꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯅꯨꯄꯥꯗꯤ ꯀꯣꯏꯅꯤꯡ ꯅꯨꯄꯥꯅꯗꯤ ꯍꯥꯏꯕꯤꯔꯛꯇ ꯅꯊꯟꯗ ꯄ꯭ꯔꯣꯛ ꯆꯥꯛꯂꯒ ꯂꯩꯗꯧꯗꯣ ꯏꯃꯤꯠꯁꯤꯗ ꯎꯏꯅꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯏꯃꯥ ꯆꯠꯂꯁꯣ ꯃꯪꯒꯣꯜꯗ ꯂꯩꯔꯨꯔꯣ ꯑꯣꯛ ꯃꯆꯤꯟꯖꯥꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯥꯛꯍꯧꯒꯦꯕ ꯆꯠꯂꯣ ꯍꯣ ꯊꯥꯍꯧꯔꯣ ꯈꯔ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯑꯣꯛ ꯃꯔꯛꯇꯨꯗꯒꯤꯅꯦ ꯈꯔ ꯐꯖꯕ ꯈꯜꯂꯒ ꯏꯃꯥꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯗꯧ ꯃꯃꯥꯗꯣ ꯉꯥꯡꯗꯅ ꯃꯪꯒꯣꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯤꯂꯩꯁꯨ ꯑꯣꯛ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄ ꯂꯣꯏꯔꯒ ꯃꯈꯨꯠ ꯃꯁꯥꯗꯣ ꯐꯖꯅ ꯍꯥꯝꯗꯣꯛꯏ ꯑꯗꯨꯒ ꯃꯪꯒꯣꯜꯂꯣꯝꯗ ꯂꯥꯛꯏ ꯃꯄꯥꯁꯨ ꯂꯧꯕꯨꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯕꯥꯕꯥ ꯂꯧꯕꯨꯛ ꯆꯠꯂꯗꯣꯏꯔꯣ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯗ꯭ꯔꯣ ꯉꯁꯤꯗꯤꯅꯦ ꯈꯔ ꯉꯟꯅ ꯆꯠꯀꯦ ꯂꯧꯁꯤꯡꯗꯣ ꯇꯤꯟ ꯈꯔ ꯇꯥꯏ ꯃꯗꯨ ꯖꯣꯇꯣꯟ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯂꯧꯄꯨꯒꯤ ꯐꯧ ꯄꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯤ ꯏꯄꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯕꯥꯕꯥ ꯊꯣꯛꯈ꯭ꯔꯦꯅꯦ ꯑꯩꯅ ꯃꯪꯒꯣꯜꯁꯦ ꯐꯝꯗ ꯂꯩꯔꯤꯁꯦ ꯑꯩꯉꯣꯟꯗꯒꯗꯤ ꯆꯠꯂꯒꯦ ꯀꯩ ꯍꯥꯏꯔꯝꯄꯣꯟꯇꯦ ꯃꯆꯥꯅꯨꯄꯤ ꯑꯣꯛ ꯅꯝꯕꯤꯁꯤꯗ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤꯅꯤꯅꯦ ꯆꯥꯟꯅꯖꯈ꯭ꯔꯕ ꯃꯄꯥ ꯃꯆꯥꯁꯦ ꯀꯩꯅꯣ ꯏꯃꯥꯅ ꯃꯪꯒꯣꯜꯗꯨꯗ ꯂꯥꯏ ꯗꯨꯔꯒꯥꯗꯧꯅ ꯐꯝꯂꯒ ꯏꯁꯧ ꯂꯥꯡꯉꯤꯗꯨꯅ ꯅꯁꯛꯇꯨꯒ ꯅꯁꯝ ꯅꯅꯥꯗꯣ ꯈꯔ ꯍꯥꯠꯇꯅ ꯂꯩꯕ ꯌꯥꯗ꯭ꯔో ꯄꯥꯕꯅ ꯆꯠꯂꯝꯗꯥꯏꯗ ꯕꯤꯠꯀ ꯂꯩꯖꯅꯕ ꯍꯥꯏ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯝꯁꯤ ꯍꯥꯠꯂꯤꯕꯅꯤ ꯏꯃꯥꯒꯤ ꯁꯝꯁꯤꯅ ꯐꯥꯃꯟꯈꯤꯗꯅ ꯍꯦꯛ ꯍꯥꯠꯄꯗꯅꯦ ꯎꯆꯦꯛ ꯃꯀꯣꯟꯗꯧꯅ ꯐ꯭ꯔꯪ ꯍꯦꯛꯇ ꯄꯥꯏꯊꯣꯛꯄꯅ ꯍꯥꯜꯂꯤ ꯀꯔꯤ ꯈꯪꯂꯗꯅ ꯍꯩꯄꯥꯒꯃꯨꯛ ꯁꯥꯖꯤꯜꯂꯛꯏ ꯑꯁ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯏꯁꯧꯗꯣ ꯑꯩ ꯅꯥꯀꯣꯡꯒꯁꯦ ꯂꯣꯏ ꯄꯪꯖꯟꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯄꯪꯖꯟꯅꯤ ꯑꯣꯛ ꯌꯥꯝꯗꯨꯅꯅꯦ ꯈꯣꯡꯕꯗꯗꯤ ꯅꯥꯀꯣꯡꯗꯨ ꯄꯪꯂꯝꯃꯣꯏ ꯏꯃꯥꯅ ꯈꯤꯇꯪ ꯉꯥꯡꯕꯁꯤꯗꯅ ꯅꯥꯀꯣꯡ ꯄꯪꯉꯦ ꯍꯥꯏꯔꯤꯅꯦꯕ ꯍꯥꯏ ꯆꯥꯛꯇꯨ ꯊꯣꯡꯒꯠꯂꯝꯃꯣ ꯏꯃꯥꯅꯦ ꯏꯪꯈꯣꯜꯗꯒꯤ ꯉꯥ ꯈꯔ ꯍꯦꯛꯂꯛꯀꯦ ꯆꯠꯂꯣ ꯆꯪꯉꯣ ꯀꯩꯅꯣ ꯏꯃꯥ ꯏꯪꯈꯣꯜꯗꯁꯨ ꯉꯥ ꯄꯥꯟꯅꯕ꯭ꯔꯣ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯉꯥꯇꯅ ꯉꯥꯔꯣ ꯁꯦ ꯌꯦꯡꯉꯣ ꯏꯪꯈꯣꯜꯁꯤꯗ ꯍꯧꯔꯤꯕꯁꯤꯡꯁꯤꯁꯨꯅꯦ ꯉꯥ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯉꯥ ꯍꯪꯒꯥꯝ ꯍꯦꯛꯂꯛꯀꯦ ꯉꯔꯥꯡ ꯏꯃꯥꯅ ꯂꯩꯔꯛꯄ ꯍꯋꯥꯏꯖꯥꯔꯗꯣ ꯑꯗꯨ ꯈꯤꯇꯪ ꯊꯥꯛꯂꯒ ꯊꯣꯡ ꯆꯣ ꯅꯁꯛꯅꯦꯅ ꯑꯣꯛ ꯑꯊꯤꯕꯤ ꯃꯥꯟꯕꯤꯗꯣ ꯏꯃꯥꯡꯁꯤꯗ ꯀꯨꯏꯅꯅꯦ ꯎꯂꯥꯅꯨ ꯌꯦꯡꯅꯤꯡꯗꯦ ꯃꯦꯂꯩꯗꯨ ꯃꯆꯤꯟꯒ ꯄꯩꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯃꯥꯁꯨ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯍꯪꯒꯥꯝ ꯈꯔꯗꯣ ꯐꯗꯤꯒꯣꯝꯒꯗꯨ ꯍꯦꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯀꯦꯕꯤꯗꯨ ꯃꯈꯨꯠꯇ ꯍꯩ ꯈꯔ ꯄꯥꯏꯗꯨꯅ ꯃꯦꯂꯩ ꯍꯣꯏꯗ ꯂꯥꯛꯏ ꯃꯦꯂꯩꯁꯨ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯀꯦꯕꯤꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯦ ꯀꯦꯕꯤ
ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯣ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯌꯥꯛꯄꯗꯨ ꯂꯥꯎꯔꯅꯨꯀꯣ ꯏꯁ ꯃꯁꯛꯁꯤꯒ ꯑꯩꯒꯤ ꯈꯣꯟꯖꯦꯜꯒ ꯌꯥꯝ ꯇꯥꯅꯤꯡꯗꯕꯤꯒꯁꯨ ꯁꯥꯔꯤ ꯍꯣꯏ ꯍꯣꯏ ꯆꯪꯉꯛꯀꯦ ꯀꯦꯕꯤꯗꯨ ꯃꯤꯂꯩꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗꯨꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯈꯠꯂꯒ ꯐꯝꯃꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯣꯛ ꯃꯅꯥꯛꯇ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ ꯌꯣꯟꯊꯣꯛꯈ꯭ꯔꯕꯣ ꯅꯪꯒꯤ ꯅꯆꯥꯅꯁꯨ ꯃꯌꯥꯝꯗꯣ ꯌꯣꯟꯊꯣꯛꯇꯦ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄ ꯂꯣꯏꯔꯒ ꯏꯔꯨꯖꯕ ꯂꯣꯏꯗ ꯉꯥꯏꯔꯤꯌꯦ ꯑꯗꯨ ꯀꯩ ꯂꯩꯒꯦ ꯅꯪ ꯅꯨꯡꯊꯤꯜꯁꯤꯗ ꯇꯥꯟ ꯏꯀꯥꯏ ꯏꯀꯥꯏ ꯂꯥꯛꯏꯁꯦ ꯍꯩ ꯆꯥꯁꯦꯅ ꯇꯧꯕꯅꯤ ꯌꯨꯝꯗ ꯏꯊꯟꯗ ꯆꯥꯒꯦ ꯇꯧꯕ ꯏꯃꯥꯅꯅꯦ ꯆꯥꯕꯗ ꯇꯧ ꯂꯩꯌꯦꯅ ꯉꯥꯡꯃꯟꯕꯗꯨꯗ ꯅꯣꯏꯗ ꯑꯣꯏꯅ ꯆꯦꯜꯂꯛꯏꯁꯤꯅꯤ ꯀꯩ ꯍꯩꯅꯣ ꯅꯪꯒꯤꯁꯤꯕꯣ ꯍꯩꯖ꯭ꯔꯥꯡꯗꯣ ꯁꯤꯗꯤ ꯌꯥꯝ ꯁꯤꯠꯃꯅꯤ ꯁꯤꯕꯨ ꯆꯥꯅꯤꯅ ꯄꯨꯔꯛꯏꯅꯦ ꯏꯁ ꯊꯨꯝ ꯃꯣꯔꯣꯛ ꯐꯖꯅ ꯍꯥꯞꯂꯒ ꯆꯥꯕꯗ ꯀꯩꯁꯨꯝ ꯁꯤꯟꯗꯕꯅꯤ ꯆꯠꯂꯣ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯁꯦꯝꯃꯛꯀꯦ ꯑꯗꯨꯒꯅꯦ ꯆꯥꯊꯦꯛꯁꯦꯕ ꯃꯦꯂꯩ ꯍꯣꯏ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯥꯡ ꯊꯨꯝ ꯃꯣꯔꯣꯛꯀꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯀꯦꯕꯤꯅ ꯋꯥ ꯉꯥꯡꯗꯅ ꯍꯩꯗꯨ ꯐꯖꯅ ꯁꯦꯝꯂꯤ ꯑꯅꯤꯗꯨꯅ ꯍꯩ ꯆꯥꯔꯤꯉꯩ ꯃꯤꯂꯩꯒꯤ ꯃꯃꯥꯗꯨ ꯆꯪꯂꯛꯏ ꯀꯔꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯅꯨꯡꯊꯤꯜꯁꯤꯗ ꯑꯃꯨꯛ ꯁꯥꯏꯗ ꯂꯩꯔꯝꯃꯤꯁꯤꯅ ꯏꯅꯦ ꯍꯩꯖ꯭ꯔꯥꯡ ꯆꯥꯔꯤꯅꯤ ꯆꯥꯁꯤꯜꯂꯛꯑꯣ ꯏꯅꯦꯅꯦ ꯑꯗꯨꯒ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯀꯔꯥꯏꯗꯒꯤ ꯅꯣꯏꯅ ꯆꯥꯕꯗꯨ ꯎꯕꯗ ꯑꯩꯅ ꯑꯣꯏꯅ ꯌꯥ ꯀꯨꯝꯃꯦ ꯑꯁ ꯑꯩꯈꯣꯏ ꯃꯦꯂꯩꯁꯤꯗꯤ ꯑꯣꯛꯅ ꯃꯆꯤꯟꯖꯥꯛ ꯆꯥꯕꯗꯧꯅ ꯆꯥꯔꯤꯗꯅ ꯍꯥꯏ ꯇꯞꯅ ꯆꯥꯎꯅꯦ ꯀꯅꯥꯅꯁꯨ ꯇꯥꯟꯅꯔꯛꯑꯣꯏ ꯏꯃꯥ ꯌꯥꯝ ꯍꯥꯎꯋꯦ ꯁꯦꯡꯇꯛꯀ ꯇꯧꯔꯒ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯆꯥꯗꯕꯅꯤꯅ ꯈꯪꯗꯦꯕ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯗꯤ ꯍꯥꯎꯅꯤ ꯅꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯆꯥꯕꯅꯤꯅ ꯍꯥꯎꯔꯝꯒꯅꯤ ꯍꯥꯎꯇ꯭ꯔꯣ ꯀꯦꯕꯤꯌꯥ ꯅꯪꯁꯨ ꯅꯇꯥ ꯑꯣꯛ ꯂꯣꯏꯕꯤꯁꯤꯒ ꯅꯣꯡꯃꯇꯁꯨ ꯀꯣꯏꯕ ꯀꯥꯏꯗꯣ ꯆꯠꯂꯨꯗꯅ ꯍꯥ ꯕꯦꯝꯃ ꯅꯪꯁꯨ ꯆꯥꯕꯗ ꯇꯧꯗ ꯂꯩꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯁꯛꯅꯦꯅ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯑꯣꯛꯁꯤꯡꯗꯣ ꯃꯥꯟꯁꯤꯜꯂꯛꯀꯗꯧꯔꯦꯅꯦ ꯏꯅꯦ ꯃꯤꯂꯩ ꯏꯕꯥꯅꯤꯅ ꯀꯣꯏꯕ ꯆꯠꯇꯣꯏꯁꯤ ꯀꯥꯏꯗꯅꯣ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯁꯨ ꯀꯣꯛ ꯆꯥꯅꯗꯦꯅ ꯑꯝꯇ ꯄꯨꯟꯗꯦ ꯁꯤꯗꯕꯨ ꯏꯕꯥꯅꯤ ꯈꯛꯇ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅோ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝꯗ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯔꯒ ꯂꯩꯕꯅ ꯐꯩ ꯍꯩ ꯑꯣꯛꯄꯤ ꯃꯥꯟꯕꯤ ꯅꯇꯥ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤꯁꯤꯒꯅꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯁꯥꯒꯗꯣ ꯅꯥꯟꯅ ꯀꯦꯔꯒ ꯅꯋꯥꯒꯗꯣ ꯎꯅꯕ ꯆꯠꯂꯨꯅꯦ ꯅꯣꯏꯕꯨ ꯑꯩꯈꯣꯏꯒꯤꯁꯤꯁꯨ ꯑꯣꯛ ꯂꯣꯏꯔꯤꯅꯦꯅ ꯇꯧꯗꯨꯅ ꯂꯩ ꯃꯁꯛꯁꯤ ꯌꯦꯡꯉꯣ ꯑꯣꯛ ꯃꯤꯔꯣꯟꯕꯤ ꯃꯥꯜꯂꯕꯅꯤ ꯃꯅꯝꯅ ꯑꯣꯛ ꯊꯤ ꯃꯅꯝ ꯅꯝꯕꯅꯤ ꯅꯝꯗ꯭ꯔꯣ ꯍꯥ ꯅꯝꯃꯤ ꯏꯅꯦ ꯑꯗꯣ ꯃꯦꯂꯩꯗ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤ ꯃꯥꯅ ꯃꯋꯥ ꯂꯧꯗꯦꯅ ꯑꯗꯨꯝ ꯍꯥꯏꯃꯟꯕꯒꯤ ꯑꯩꯁꯨ ꯍꯥꯏꯗ꯭ꯔꯕꯅꯤ ꯉꯁꯥꯏ ꯑꯩꯁु ꯁꯣꯔ ꯊꯤꯡꯉꯒꯅꯤ ꯍꯩ ꯆꯥꯔꯤꯁꯦ ꯉꯁꯥꯏꯗꯒꯤ ꯁꯛꯇꯥꯅꯤ ꯁꯤꯗꯤ ꯂꯩꯁꯥꯕꯤꯅꯦꯅ ꯇꯧꯖ ꯁꯥꯔꯤꯁꯦ ꯅꯉꯛ ꯁꯝꯗꯒꯤ ꯅꯨꯔꯥꯗꯨ ꯐꯥꯎꯕ ꯅꯥꯟꯊꯣꯛꯅꯤ ꯈꯪꯗꯦ ꯇꯨꯀꯠꯆꯩꯗ ꯑꯩ ꯏꯆꯥꯅꯤ ꯀꯥꯏꯅ ꯑꯃꯠꯇ ꯍꯥꯏꯅꯤꯡꯗꯦ ꯆꯥꯍꯧꯔꯣ ꯍꯩꯗꯣ ꯑꯣꯛꯄꯤꯒ ꯑꯣꯛꯅꯟꯅꯕꯤꯒ ꯁꯤꯗꯤ ꯃꯥꯟꯅꯖꯈ꯭ꯔꯕ ꯃꯦꯂꯩꯒ ꯀꯦꯕꯤꯒꯗꯨ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗ ꯍꯩꯗꯨ ꯆꯥꯗꯨꯅ ꯂꯩꯍꯧꯏ ꯆꯌꯣꯜ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯦꯂꯩꯒꯤ ꯃꯃꯥꯅ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯈꯠꯇꯨꯅ ꯃꯦꯂꯩꯒꯤ ꯅꯨꯔꯥꯁꯤꯡꯗꯨ ꯅꯝꯗꯨꯅ ꯇꯛꯂꯤ ꯃꯦꯂꯩꯗꯨ ꯂꯥꯎ ꯈꯣꯡꯗꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤ ꯃꯃꯥꯅꯒ ꯃꯈꯣꯡꯗꯨꯅ ꯅꯦꯠꯂꯒ ꯅꯨꯡ ꯑꯃ ꯄꯥꯏꯔꯒ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯤ ꯇꯛꯄ ꯂꯣꯏꯔꯒ ꯏꯁꯤꯡꯗꯨꯅ ꯖꯣꯝ ꯖꯣꯝ ꯂꯥꯎꯅ ꯍꯩꯖꯤꯜꯂꯝꯂꯒ ꯊꯜꯂꯝꯃꯤ ꯇꯧꯍꯧꯔꯣ ꯁꯤꯗꯩꯗꯤ ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯃꯁꯥꯁꯦ ꯅꯨꯔꯥ ꯊꯥꯒꯠꯇ ꯂꯩꯔꯤꯕꯁꯦ ꯍꯩꯅꯕ꯭ꯔꯥ ꯈꯪꯗꯦꯕ ꯏꯆꯥꯅꯤ ꯀꯥꯏꯅ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯐꯥꯎ ꯉꯝꯗ꯭ꯔꯦꯕ ꯑꯩ ꯑꯌꯣ ꯈꯨꯠꯇꯀꯥꯁꯦ ꯉꯥꯡꯁꯪ ꯉꯥꯡꯉꯦ ꯀꯩꯅꯣ ꯑꯩꯁꯤ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯉꯧꯕ꯭ꯔꯣ ꯏꯁꯥꯒꯁꯦ ꯏꯌꯥꯡ ꯌꯥꯡꯕꯗꯧ ꯇꯧꯏ ꯑꯁ ꯆꯍꯤ ꯀꯌꯥꯅꯣꯃ ꯅꯟꯊꯣꯛꯇꯅ ꯊꯝꯕ ꯅꯨꯔꯥ ꯃꯌꯥꯝꯗꯣ ꯂꯣꯏ ꯅꯟꯊꯣꯛꯈꯤꯕꯩꯔꯥ ꯈꯪꯗꯦ ꯏꯁꯥꯁꯦ ꯈꯤꯡ ꯈꯤꯡ ꯂꯥꯎꯏ ꯀꯥꯏꯗꯒꯤ ꯑꯣꯛ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯏꯔꯨ ꯂꯨꯖꯕꯒꯁꯨ ꯖꯣꯝ ꯆꯥꯏꯊꯔꯒ ꯇꯣꯛꯄꯅꯤꯗꯅ ꯁꯤ ꯑꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯦ ꯀꯥꯂꯦꯟ ꯅꯨꯡꯁꯥ ꯃꯔꯛꯇ ꯏꯁꯤꯡ ꯑꯁꯥꯕꯅ ꯂꯨꯕꯁꯤꯁꯨ ꯃꯍꯥꯎ ꯑꯃꯅꯤ ꯃꯦꯂꯩ ꯐꯅꯦꯛ ꯑꯁꯪꯕ ꯑꯃꯒ ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯑꯃꯒ ꯂꯤꯠꯂꯒ ꯀꯦꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯁꯥꯡꯂꯕ ꯃꯁꯝꯗꯨꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯆꯤꯡꯍꯤꯅ ꯂꯨꯕꯗ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯇꯥꯔꯤ ꯂꯝꯕꯤꯗ ꯌꯨꯍꯦꯟꯕꯒ ꯄꯨꯟꯁꯤꯕꯒꯁꯨ ꯂꯥꯛꯏ ꯄꯨꯟꯁꯤꯕꯅ ꯑꯥꯏ ꯐꯖꯩꯍꯦ ꯃꯣꯏ ꯈꯨꯜꯁꯤꯗꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤꯒꯤ ꯌꯥꯝ ꯂꯩꯖꯥꯠꯅꯤꯅꯦ ꯗꯣ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯗ ꯍꯪꯉꯁꯤ ꯑꯣꯛ ꯌꯣꯟꯐꯝꯗꯣ ꯍꯣꯏ ꯍꯪꯉꯁꯤ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯃꯦꯂꯩꯗꯨ ꯄꯥꯈꯪ ꯑꯅꯤꯗꯨꯅ ꯀꯧꯔꯛꯄꯗꯨꯗ ꯈꯨꯗꯤꯒ ꯍꯥꯏꯐꯦꯠ ꯊꯤꯖꯤꯟꯒꯦ ꯇꯧꯏ ꯑꯌꯣ ꯀꯩꯅꯣ ꯍꯪꯉꯣ ꯅꯍꯥꯟꯈꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯩꯔꯥ ꯀꯩꯅꯣ ꯂꯝꯕꯤꯁꯤꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯉꯥꯛꯇ ꯌꯣꯏꯍꯦꯟꯕꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯣꯛ ꯂꯣꯏꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯕꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗꯣ ꯑꯝꯇ ꯇꯥꯛꯄꯤꯌꯨꯕ ꯑꯩꯈꯣꯏ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯃꯌꯨꯝꯁꯨ ꯈꯪꯖꯗ꯭ꯔꯦ ꯃꯌꯥꯝꯅ ꯑꯣꯛ ꯂꯣꯏꯕꯤ ꯂꯩꯁꯥꯕꯤꯅ ꯑꯗꯨꯝ ꯍꯪꯉꯣ ꯈꯪꯗꯕ ꯂꯩꯇꯕꯅꯦ ꯍꯥꯏꯕꯗꯨꯗ ꯃꯃꯤꯡꯁꯨ ꯈꯪꯖꯗ꯭ꯔꯦ ꯑꯣꯛ ꯂꯩꯕ ꯂꯥꯛꯏꯔꯣ ꯍꯥꯏꯁꯦ ꯕꯤꯠꯀ ꯂꯩꯇꯦꯍꯦ ꯅꯣꯏꯁꯤꯕꯨ ꯑꯣꯛ ꯂꯣꯏꯕꯤ ꯂꯩꯁꯥꯕꯤꯅ ꯍꯪꯕꯗ ꯑꯗꯨꯝ ꯈꯪꯅꯩ ꯀꯥꯏꯅ ꯄꯨꯟꯁꯤꯕꯅ ꯁꯣꯝꯁꯨ ꯈꯪꯕꯤꯗ꯭ꯔꯕꯣ ꯈꯪꯗ꯭ꯔꯁꯨ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯔꯁꯨ ꯇꯥꯛꯂꯨ ꯑꯗꯨꯒꯤ ꯑꯣꯛ ꯂꯣꯏꯕꯤꯗꯨꯁꯨ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟꯁꯨ ꯁꯨꯛꯊꯣꯛ ꯊꯣꯛꯇꯦ ꯃꯀꯣꯛꯁꯨ ꯆꯥꯛꯑꯦꯅ ꯍꯥꯏꯅꯕ ꯇꯥꯏ ꯑꯗꯨꯅ ꯑꯣꯛ ꯂꯩꯒ ꯌꯥꯗ꯭ꯔꯁꯨ ꯌꯥꯗ꯭ꯔꯤꯐꯥꯎ ꯉꯥꯡꯅꯔꯨꯔꯗꯕꯅꯤ ꯌꯥꯔꯒꯗꯤ ꯃꯌꯨꯝꯗꯣ ꯑꯝꯇ ꯀꯅꯥꯅ ꯍꯥꯏꯅꯣ ꯀꯣꯛ ꯆꯥꯛꯏꯅ ꯍꯥ ꯃꯌꯥꯝꯁꯤꯅ
ꯑꯣꯛ ꯂꯣꯏꯔꯒ ꯁꯦꯜ ꯃꯌꯥꯝ ꯇꯥꯟꯕꯗꯨꯗ ꯀꯜꯂꯛꯇꯅ ꯍꯥꯏꯖꯤꯜꯂꯤꯅꯦ ꯀꯩꯝ ꯊꯥꯖꯔꯨꯅꯨ ꯑꯩꯕꯨ ꯀꯣꯛ ꯆꯥꯛꯄ ꯀꯥꯏ ꯌꯨꯍꯦꯟꯕꯅ ꯏꯇꯥꯎ ꯁꯤ ꯅꯨꯄꯤꯁꯤ ꯑꯣꯏꯖꯥꯠꯂꯣ ꯑꯣꯛ ꯂꯣꯏꯕꯤꯗꯣ ꯅꯪꯅ ꯀꯣꯛ ꯆꯥꯛꯏ ꯍꯥꯏꯕꯗꯨꯗ ꯌꯥꯝ ꯁꯥꯎꯒꯠꯂꯤꯅꯦ ꯑꯃꯨꯛ ꯀꯥꯏ ꯁꯤ ꯁꯥꯎꯒꯠꯂꯛꯄ꯭ꯔꯥ ꯌꯦꯡꯁꯤꯕ ꯍꯦꯟꯅ ꯍꯥꯏꯌꯣ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯦ ꯌꯥꯝ ꯁꯥꯎꯕꯤꯔ ꯃꯥꯜꯂꯦ ꯅꯣꯏ ꯈꯨꯜꯒꯤ ꯃꯤꯅ ꯀꯣꯛ ꯆꯥꯛꯑꯦꯅ ꯍꯥꯏꯕꯒꯤ ꯑꯗꯣ ꯆꯥꯛꯏꯕꯨ ꯆꯥꯛꯏ ꯍꯥꯏꯕꯅꯦ ꯃꯁꯛꯀꯥꯗꯣ ꯌꯥꯝ ꯊꯤ ꯍꯥꯏꯅꯩ ꯃꯅꯝꯒꯗꯣ ꯑꯣꯛꯊꯤ ꯃꯅꯝ ꯅꯝꯃꯤ ꯅꯣꯏ ꯈꯨꯜ ꯇꯥꯏꯅꯕꯗ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯐꯝꯕ ꯃꯧꯗꯨꯅ ꯍꯥꯏꯔꯛꯄꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯑꯣꯛ ꯑꯝꯇ ꯂꯩꯕꯤꯅꯣ ꯅꯣꯏꯅ ꯂꯩꯗꯣꯏ ꯇꯧꯔꯤ ꯑꯣꯛꯇꯣ ꯑꯩꯒꯤ ꯑꯣꯛꯅꯤ ꯈꯪꯉꯕ ꯅꯣꯏꯅ ꯑꯣꯛ ꯂꯣꯏꯕꯤ ꯍꯥꯏꯗꯨꯁꯨ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯅꯣꯏꯅ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯆꯠꯂꯣ ꯑꯣꯛꯀ ꯂꯩꯕꯤꯅꯣ ꯀꯅꯥꯗꯒꯤꯅꯣ ꯂꯩꯔꯨꯁꯣ ꯆꯠꯂꯣ ꯀꯤꯕꯤ ꯍꯣꯏꯗ ꯀꯝꯇ ꯆꯠꯂꯣꯏ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯩ ꯃꯦꯂꯩꯗꯨ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯃꯈꯣꯡꯗꯨꯅ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯄꯨꯟꯁꯤꯕꯅ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯑꯣꯛ ꯂꯣꯏꯕꯤꯗꯣ ꯏꯇꯥꯎ ꯑꯝꯇ ꯇꯥꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯁꯤꯗꯤ ꯃꯁꯛꯁꯦ ꯐꯖꯃꯜꯂꯤꯗ ꯅꯠꯇ꯭ꯔꯒ ꯅꯣꯡ ꯐꯥꯗꯣꯛ ꯈꯛ ꯅꯥꯟꯕꯤ ꯀꯥꯡꯕꯨꯗꯣ ꯑꯣꯏꯖꯥꯠꯂꯣ ꯂꯍꯣꯏ ꯇꯥꯟꯅꯔꯨꯁꯤ ꯑꯅꯤꯗꯨ ꯀꯟꯅ ꯆꯦꯜꯂꯛꯂꯒ ꯃꯦꯂꯩꯒꯤ ꯃꯥꯡꯗ ꯊꯠꯂꯤ ꯌꯨꯍꯦꯟꯕꯅ ꯁꯥꯎꯅꯨ ꯑꯩꯈꯣꯏ ꯈꯪꯖꯍꯧꯗ꯭ꯔꯦ ꯍꯥꯟꯅ ꯁꯥꯎꯔꯁꯨ ꯍꯧꯖꯤꯛꯇꯤ ꯁꯥꯎꯕꯤꯔꯅꯨ ꯄꯨꯟꯁꯤꯕꯅ ꯃꯤꯅ ꯁꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯅꯩꯗꯣ ꯂꯣꯏ ꯂꯥꯜꯂꯝꯃꯤ ꯅꯪꯗꯤ ꯅꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯑꯣꯛꯅꯝꯁꯨ ꯅꯝꯗꯦ ꯆꯤꯡꯍꯤ ꯃꯅꯝ ꯑꯣꯏꯅ ꯅꯝꯃꯤ ꯃꯦꯂꯩꯗꯣ ꯅꯣꯛꯐꯦꯠ ꯇꯧꯏ ꯄꯨꯟꯁꯤꯕꯅ ꯏꯇꯥꯎ ꯅꯣꯛꯈ꯭ꯔꯤ ꯁꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯁꯨ ꯈꯔ ꯊꯦꯝꯖꯤꯜꯂꯨꯅꯤ ꯑꯗꯨꯗꯤ ꯑꯣꯛ ꯃꯀꯣꯜꯂꯣꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯁꯤꯔꯥ ꯍꯣꯏ ꯆꯠꯂꯁꯤ ꯑꯗꯣ ꯑꯣꯛꯇꯣ ꯀꯌꯥ ꯆꯥꯎꯕ ꯑꯣꯏꯗ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯦꯂꯩꯅ ꯃꯥꯡ ꯊꯥꯔꯒ ꯂꯥꯛꯏ ꯊꯣꯡꯒꯥꯜꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯑꯅꯤꯒ ꯆꯪꯃꯤꯟꯅꯔꯛꯄꯗꯨꯗ ꯃꯃꯥꯗꯨ ꯄꯥꯛꯊꯔꯒ ꯌꯦꯡꯉꯤ ꯀꯩꯅꯣ ꯏꯆꯥꯅꯨꯄꯤꯁꯤꯅ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯅꯤꯒ ꯏꯟꯅꯍꯜꯂ ꯆꯪꯉꯛꯏꯁꯤꯅ ꯉꯁꯤ ꯅꯨꯔꯥꯒ ꯅꯟꯊꯣꯛꯎꯕꯗꯨꯗ ꯅꯨꯄꯥꯁꯤꯅ ꯌꯨꯝꯐꯥꯎ ꯇꯥꯟꯅꯔꯛꯏꯖꯥꯠꯂꯥ ꯂꯥꯛꯑꯣ ꯆꯪꯉꯣ ꯁꯣꯝꯗ ꯆꯪꯁꯤ ꯏꯃꯥ ꯑꯣꯛ ꯂꯩꯕ ꯂꯥꯛꯏꯅꯦ ꯑꯣꯛꯀꯣꯟ ꯐꯥꯎꯗ ꯆꯪꯃꯤꯟꯅꯧꯁꯤ ꯂꯥꯛꯑꯣ ꯍꯥ ꯑꯣꯛ ꯂꯩꯕ ꯂꯥꯛꯏꯕ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯇꯥꯟꯅꯔꯛꯏꯕꯣꯏ ꯅꯤꯡꯉꯨꯔꯦ ꯚꯥꯞ ꯐꯔꯒ ꯕꯨꯠ ꯊꯣꯛꯑꯦ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯈꯣꯏ ꯑꯣꯛ ꯂꯩꯕ ꯂꯥꯛꯏꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯥꯎ 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 ꯃꯅꯤꯡ ꯁꯣꯝꯗ ꯆꯪꯁꯤ ꯏꯆꯥꯅꯨꯄꯤꯅ ꯂꯣꯏꯕ ꯑꯣꯛꯁꯤꯡꯁꯦ ꯃꯁꯛ ꯂꯣꯏ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯃꯊꯤꯕꯣꯡꯅ ꯃꯔꯣꯜ ꯑꯃ ꯂꯥꯎꯔꯤꯕ ꯏꯃꯥ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯃꯥꯡꯁꯤꯗ ꯅꯊꯟꯗ ꯉꯥꯎꯕꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯃꯈꯣꯏ ꯃꯔꯤꯗꯨ ꯑꯣꯀꯣꯟꯗꯨ ꯌꯧꯔꯦ ꯄꯨꯟꯁꯤꯕꯒ ꯌꯨꯍꯦꯟꯕꯒꯗꯣ ꯑꯣꯛꯁꯤꯡꯗꯨꯗ ꯌꯦꯡꯉꯤ ꯄꯨꯟꯁꯤꯕꯅ ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯤꯅ ꯂꯣꯏꯕ ꯑꯣꯛꯁꯤꯡꯁꯤ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯤꯅꯤ ꯃꯀꯣꯟꯒꯁꯦ ꯃꯊꯤꯒ ꯑꯝꯇ ꯂꯩꯕ ꯎꯗꯦ ꯁꯤꯠꯀ ꯅꯥꯜꯂꯤ ꯌꯨꯍꯦꯟꯕꯅ ꯅꯪ ꯐꯃꯨꯡꯗꯒꯤ ꯑꯣꯀꯣꯟꯁꯤ ꯍꯦꯟꯅ ꯅꯥꯜꯂꯤ ꯌꯨꯍꯦꯟꯕꯅ ꯊꯥꯖꯗꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨꯗ ꯄꯨꯟꯁꯤꯕꯗꯣ ꯃꯃꯤꯠꯇꯨ ꯐꯩꯔꯦꯛꯂꯒ ꯌꯦꯡꯂꯛꯏ ꯃꯦꯂꯩꯅ ꯈꯔ ꯆꯥꯎꯕꯁꯤ ꯑꯣꯏꯅ ꯌꯦꯡꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯄꯤꯛꯄꯁꯤ ꯑꯣꯏꯅ ꯂꯩꯗꯣꯏꯔꯣ ꯍꯩ ꯋꯥꯔꯤ ꯑꯇꯣꯞꯄ ꯑꯣꯏꯅ ꯁꯥꯖꯜꯂꯨꯅꯦ ꯑꯣꯛꯇꯨꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤ ꯃꯁꯤ ꯈꯔꯦꯍꯦ ꯁꯨꯝ ꯂꯦꯞꯄꯗꯣ ꯋꯥꯔꯗꯤ ꯐꯝꯃꯒ ꯑꯣꯏꯅ ꯌꯦꯡꯒꯦꯁꯤ ꯌꯦꯡꯉꯣ ꯊꯣꯛꯄꯅꯤꯍꯦ ꯁꯩꯇ ꯏꯕꯨꯡꯉꯣ ꯅꯣꯏ ꯌꯦꯡꯍꯧꯈꯣꯀꯣ ꯏꯅꯦꯁꯦ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯍꯩ ꯑꯄꯪꯕꯤ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯣ ꯄꯥꯈꯪ ꯑꯅꯤꯁꯦ ꯃꯁꯛ ꯐꯖꯃꯜꯂꯤ ꯑꯃ ꯐꯥꯎ ꯁꯥꯖꯜꯂꯨ ꯋꯥꯔꯤ ꯁꯥꯖꯜꯂꯨ ꯍꯩ ꯋꯥꯔꯤ ꯁꯥꯖꯜꯂꯨꯀꯣ ꯃꯃꯥꯗꯣ ꯏꯪꯒꯤꯠꯀ ꯇꯧꯗꯅ ꯆꯠꯈ꯭ꯔꯦ ꯃꯦꯂꯩꯁꯨ ꯃꯃꯥꯗ ꯌꯦꯡꯂꯒ ꯇꯧꯐꯝꯒ ꯈꯪꯖꯗꯅ ꯂꯩ ꯌꯨꯍꯦꯟꯕꯅ ꯃꯈꯨꯠꯇꯨꯅ ꯑꯣꯀꯣꯂꯣꯝꯗ ꯊꯤꯜꯂꯒ ꯃꯁꯤꯗꯒꯤ ꯑꯃꯨꯕꯒ ꯑꯉꯧꯕꯒ ꯂꯥꯡꯕꯁꯦ ꯐꯖꯩꯅꯦꯁꯦ ꯍꯥ ꯑꯩꯔꯣ ꯌꯨꯍꯦꯟꯕꯅ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯀꯩꯅꯣ ꯇꯧꯏꯁꯦ ꯀꯣꯛꯀ ꯉꯥꯎꯖꯩꯗ ꯑꯣꯛ ꯂꯩꯕ ꯂꯥꯏꯔ ꯅꯨꯄꯤ ꯀꯣꯏꯕ ꯂꯥꯏꯔ ꯒ꯭ꯌꯥꯟꯒ ꯇꯥꯖꯗ꯭ꯔꯦ ꯄꯨꯟꯁꯤꯕꯗꯤ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯃꯦꯂꯩꯁꯨ ꯄꯨꯟꯁꯤꯕꯗ ꯅꯣꯛꯄꯗꯨꯗ ꯌꯥꯎꯁꯤꯜꯂꯒ ꯑꯅꯤꯗꯣ ꯌꯦꯡꯅ ꯅꯣꯛꯃꯤꯟꯅꯔꯤ ꯌꯨꯍꯦꯟꯕꯅ ꯀꯩꯅꯣ ꯑꯅꯤꯁꯤꯅ ꯇꯧꯏꯁꯤꯅ ꯌꯥꯔꯦ ꯈꯔ ꯅꯣꯗꯤ ꯅꯣꯏ ꯑꯅꯤ ꯅꯣꯛꯄꯗ ꯑꯣꯛꯀꯁꯦ ꯂꯣꯏꯅ ꯈꯣꯡꯒꯜꯂꯤ ꯇꯨ ꯑꯁꯤꯗꯒꯤ ꯑꯔꯥꯡꯕꯤꯁꯤꯒ ꯑꯃꯨꯕꯤꯁꯦ ꯑꯁꯤꯒ ꯂꯧꯒꯦ ꯍꯥ ꯑꯅꯤꯁꯤ ꯂꯧꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯑꯩ ꯊꯧꯔꯤ ꯑꯃꯇ ꯍꯥꯟꯅ ꯊꯤꯔꯨꯈꯤꯒꯦ ꯃꯦꯂꯩꯗꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯊꯧꯔꯤꯒ ꯊꯤꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯑꯣꯛꯇꯨ ꯐꯥꯔꯒ ꯊꯧꯔꯤꯗꯨꯅ ꯐꯖꯅ ꯄꯨꯟꯁꯤꯜꯂꯤ ꯌꯨꯍꯦꯟꯕꯅ ꯁꯦꯜꯗꯨ ꯃꯦꯂꯩꯗ ꯄꯤꯔꯛꯏ ꯃꯦꯂꯩꯗꯨ ꯃꯃꯤꯠꯀ ꯈꯞꯂꯒ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯤ ꯄꯨꯟꯁꯤꯕꯅ ꯍꯣꯏ ꯃꯃꯤꯡ ꯍꯪꯍꯧꯔꯗꯅ ꯃꯁꯛꯁꯨ ꯐꯖꯩ ꯑꯣꯛꯁꯨ ꯌꯥꯝ ꯂꯣꯏꯁꯤꯜꯂꯤ ꯅꯪꯉꯣꯟꯗꯁꯨ ꯉꯧꯖ ꯃꯥꯜꯂꯤ ꯍꯣꯏ ꯍꯪꯒꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯍꯩꯄꯥ ꯁꯥꯖꯤꯜꯂꯛꯈꯤꯕꯁꯤ ꯀꯩꯅꯣꯅꯦ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯤꯒꯦ ꯃꯦꯂꯩ ꯀꯧꯏ ꯑꯩꯒꯤꯅ ꯌꯨꯍꯦꯟꯕ ꯑꯗꯨꯒ ꯏꯇꯥꯎꯁꯤꯒꯤꯅ ꯄꯨꯟꯁꯤꯕ ꯅꯣꯡꯃ ꯎꯅꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯉꯁꯤꯒꯤꯗꯤ ꯆꯠꯂꯨꯈꯤꯒꯦ
ꯄꯨꯟꯁꯤꯕꯅ ꯑꯗꯨꯗꯤ ꯃꯦꯂꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯥꯞꯊꯣꯛꯈ꯭ꯔꯒꯦ ꯃꯊꯪ ꯊꯦꯡꯅꯕꯗꯗꯤ ꯁꯤꯡꯖꯨ ꯄꯦꯠꯐꯝꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤꯀꯣ ꯏꯇꯥꯎꯁꯤꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯊꯅꯕ ꯅꯠꯇ꯭ꯔꯅꯤ ꯌꯣꯍꯦ ꯍꯣꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯄꯨꯟꯁꯤꯕ ꯂꯥꯎ ꯌꯥꯔꯦ ꯄꯥꯕꯅ ꯍꯜꯂꯛꯇꯦꯅ ꯍꯥꯏꯔꯝꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯣꯛꯇꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯦꯂꯩꯗꯨ ꯅꯣꯛꯂꯒ ꯍꯨꯔꯨ ꯍꯨꯔꯨꯒ ꯎꯪꯉꯤ ꯃꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯏꯔꯨꯗꯣ ꯁꯦꯡꯅ ꯂꯨꯊꯣꯛꯂꯒ ꯅꯁꯥ ꯅꯥꯟꯅ ꯂꯩꯌꯣꯏꯗꯅ ꯉꯁꯤ ꯑꯩꯅ ꯐꯥꯔꯒ ꯅꯨꯔꯥꯒꯗꯣ ꯅꯥꯟꯊꯣꯛꯄꯤꯔꯝꯗ꯭ꯔꯕꯗꯤ ꯄꯥꯈꯪ ꯃꯁꯛ ꯐꯖꯕꯅ ꯑꯣꯛ ꯂꯩꯕ ꯂꯥꯛꯏꯁꯦ ꯂꯥꯛꯈꯤꯗ꯭ꯔꯥ ꯍꯥ ꯂꯥꯛꯈꯤꯗ꯭ꯔꯣ ꯍꯌꯦꯡꯗꯩꯗꯤ ꯏꯁꯥ ꯅꯥꯟꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯏꯃꯥ ꯑꯗꯣ ꯑꯣꯛꯁꯤꯡꯁꯦ ꯏꯃꯥꯅ ꯈꯔ ꯁꯦꯟꯅꯕꯤꯌꯣꯕ ꯀꯣ ꯑꯩꯅꯦ ꯀꯦꯕꯤꯒ ꯍꯧꯅꯗꯅ ꯅꯨꯄꯥ ꯎꯅꯕ ꯆꯠꯀꯦꯕ ꯀꯣ ꯏꯁ ꯃꯥꯅꯒ ꯍꯦꯟꯖꯤꯜꯂꯛꯑꯗꯅ ꯆꯠꯂꯨꯅꯦꯍꯦ ꯌꯦꯡꯅꯤꯡꯗꯦ ꯑꯣꯛꯁꯨ ꯁꯦꯟꯅꯧ ꯑꯗꯩ ꯅꯨꯄꯥꯁꯨ ꯀꯣꯏꯌꯣ ꯏꯃꯥꯅꯦ ꯅꯪꯒꯤ ꯅꯆꯥꯁꯤꯡꯁꯦ ꯁꯦꯟꯅꯕꯒ ꯉꯝꯃꯣꯏꯀꯣ ꯑꯁꯤ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯒ ꯃꯊꯪ ꯌꯦꯟ ꯉꯥꯅꯨ ꯑꯣꯏꯅ ꯂꯣꯏꯔꯁꯤ ꯑꯗꯨꯗꯗꯤ ꯏꯃꯥꯅꯅꯦ ꯂꯣꯏꯅ ꯁꯦꯟꯅꯕꯤꯒꯦ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ ꯇꯥꯔꯦ ꯍꯟꯗꯛ ꯑꯃ ꯂꯥꯛꯏꯀꯥꯟꯁꯤꯗ ꯅꯥꯃꯩ ꯄꯥꯏꯔꯒ ꯌꯥꯅꯍꯧꯔꯒꯦ ꯃꯦꯂꯩꯗꯨ ꯅꯣꯛꯂꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯃꯥꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯄꯩꯅ ꯌꯦꯡꯍꯧꯏ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯦꯂꯩ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯍꯣꯡꯂꯤ ꯑꯣꯛ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯌꯣꯟꯊꯣꯛꯇꯨꯅ ꯌꯦꯟ ꯉꯥꯅꯨ ꯑꯣꯏꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯤꯁꯥꯈꯣꯟ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯀꯦꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯤ ꯁꯥꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯕꯤꯒ ꯃꯦꯂꯩꯒꯗꯨ ꯀꯩꯊꯦꯜꯗ ꯂꯪ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯂꯪ ꯌꯣꯟꯐꯝꯗꯨꯗ ꯑꯅꯤꯗꯨ ꯆꯪꯂꯛꯏ ꯀꯦꯕꯤꯅ ꯏꯅꯦ ꯑꯁꯤꯒꯤ ꯑꯉꯥꯡꯕ ꯂꯪ ꯃꯆꯨꯁꯦ ꯑꯝꯇ ꯌꯦꯡꯒꯦꯕ ꯑꯉꯧꯕꯗꯨꯁꯨ ꯄꯤꯕꯤꯔꯣ ꯁꯦ ꯌꯦꯡꯉꯣ ꯑꯇꯩ ꯂꯪꯗꯤ ꯌꯥꯔꯗ꯭ꯔꯣ ꯌꯥꯔꯅꯤꯌꯦ ꯃꯦꯂꯦ ꯁꯤ ꯑꯉꯥꯡꯕꯁꯤ ꯌꯥꯒꯗ꯭ꯔꯣ ꯁꯤꯗꯤ ꯈꯤꯇꯪ ꯃꯛꯄ ꯃꯥꯜꯂꯦ ꯑꯗꯣ ꯌꯥꯔꯦꯗ ꯌꯥꯛꯃꯜꯂꯁꯨ ꯑꯃꯨꯛ ꯐꯖꯔꯣꯏꯌꯦ ꯁꯤ ꯑꯗꯨꯝ ꯂꯧꯈ꯭ꯔꯁꯤ ꯑꯉꯧꯕꯁꯤꯒꯤ ꯃꯍꯨꯠꯇ ꯑꯃꯨꯕꯁꯤ ꯂꯧꯈꯤꯁꯦ ꯃꯄꯥꯟꯗꯣ ꯑꯃꯨꯕꯅ ꯀꯣꯠꯅꯕ ꯌꯥꯗ꯭ꯔꯣ ꯌꯥꯏꯌꯦ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯖꯅꯤ ꯏꯅꯦ ꯑꯉꯧꯕꯁꯤ ꯇꯣꯛꯑꯒꯦ ꯑꯃꯨꯕ ꯃꯆꯨ ꯑꯣꯏꯅ ꯄꯤꯕꯤꯔꯣ ꯑꯃꯨꯕ ꯂꯪ ꯃꯆꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯉꯥꯏꯈꯣ ꯈꯥꯎ ꯃꯆꯥ ꯑꯃꯗ ꯍꯥꯞꯄꯤꯔꯒꯦꯀோ ꯁꯦ ꯀꯦꯕꯤꯅ ꯏꯅꯦ ꯁꯦꯜꯁꯤꯗ ꯂꯩꯔꯦ ꯌꯥꯝ ꯁꯤꯠꯍꯧꯔꯣꯀꯣ ꯏꯅꯦ ꯆꯠꯂꯦ ꯁꯤꯠꯍꯧꯔꯒꯦ ꯃꯊꯪꯁꯨ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯑꯅꯤꯗꯨ ꯉꯥ ꯌꯣꯜꯂꯤꯕ ꯄꯣꯠꯐꯝ ꯑꯗꯣꯝꯗꯕꯨꯛ ꯂꯥꯛꯏ ꯃꯦꯂꯩꯅ ꯀꯦꯕꯤ ꯉꯥ ꯈꯔ ꯂꯩꯈꯤꯁꯦ ꯅꯈꯣꯏꯒꯤꯁꯨ ꯈꯔ ꯂꯩꯕꯤꯒꯦ ꯂꯥꯛꯑꯣꯕ ꯏꯁ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯉꯥ ꯂꯩꯒꯦ ꯀꯩ ꯍꯥꯏꯔꯛꯏꯁꯤꯅ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯉꯥ ꯌꯦꯡꯉꯨꯔꯁꯤ ꯑꯁꯤꯗ ꯇꯨꯡꯍꯟꯕꯤ ꯌꯣꯜꯂꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯂꯩꯕꯤꯌꯣ ꯑꯩ ꯇꯨꯡꯍꯟꯕꯤ ꯆꯥꯅꯤꯡꯉꯦꯕ ꯍꯣꯏ ꯑꯩꯅ ꯑꯇꯩ ꯉꯥ ꯑꯣꯏꯅ ꯌꯦꯡꯒꯦ ꯑꯕꯣ ꯇꯨꯡꯍꯟꯕꯤꯁꯦ ꯈꯔ ꯂꯧꯖꯒꯦ ꯑꯗꯨꯒ ꯄꯨꯛꯂꯥꯎꯕꯤꯁꯤꯒ ꯈꯔ ꯄꯤꯌꯣ ꯄꯨꯛꯂꯥꯎꯕꯤ ꯑꯣꯏꯅ ꯆꯥꯒꯦ ꯍꯥꯏꯔꯣ ꯏꯃꯥꯗꯣ ꯄꯨꯛꯂꯥꯎꯕꯤ ꯌꯥꯝ ꯄꯥꯝꯕꯅꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯤ ꯑꯣꯏꯅ ꯊꯣꯡꯊꯔꯨꯔꯒꯦ ꯇꯨꯡꯍꯟꯕꯤ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯉꯥꯏꯈꯣ ꯀꯣꯏꯕꯦꯝꯃ ꯄꯨꯛꯂꯥꯎꯕꯤꯁꯦ ꯈꯔ ꯆꯥꯎꯕꯁꯤ ꯑꯣꯏꯅ ꯂꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯄꯤꯛꯄꯁꯤ ꯂꯧꯒꯗ꯭ꯔꯣ ꯑꯆꯧꯕꯁꯤ ꯑꯣꯏꯅ ꯄꯤꯕꯤꯌꯣꯕꯣ ꯁꯦꯜꯁꯤꯗ ꯂꯩꯔꯦ ꯉꯥ ꯌꯣꯟꯕꯤ ꯑꯍꯜ ꯍꯅꯨꯕꯤꯗꯨꯅ ꯈꯥꯎ ꯑꯃꯗ ꯉꯥꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯤ ꯁꯦ ꯁꯤꯅ ꯇꯨꯡꯍꯟꯕꯤꯅꯤꯀꯣ ꯁꯤꯅ ꯄꯨꯛꯂꯥꯎꯕꯤ ꯑꯃꯨꯛ ꯑꯣꯟꯅꯈꯤꯅꯤꯀோ ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏ ꯃꯦꯂꯩꯅ ꯂꯩꯕꯤꯕ ꯉꯥꯁꯦ ꯇꯧꯊꯣꯛꯂꯒ ꯍꯥꯎꯅ ꯊꯣꯡꯊꯔꯨꯔꯒꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛꯅꯣꯛꯇꯅ ꯀꯩꯊꯦꯜꯗꯒꯤ ꯊꯣꯛꯂꯛꯏ ꯌꯨꯍꯦꯟꯕꯒ ꯄꯨꯟꯁꯤꯕꯒꯁꯨ ꯀꯩꯊꯦꯜ ꯃꯅꯨꯡꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯄꯗ ꯀꯦꯕꯤꯒ ꯃꯦꯂꯩꯒꯗ ꯊꯦꯡꯖꯤꯜꯂꯝꯃꯤ ꯃꯦꯂꯩꯅ ꯀꯩꯅꯣ ꯅꯨꯃꯤꯠꯇꯨ ꯇꯥꯡꯕ꯭ꯔꯣ ꯃꯦꯂꯩꯗꯨ ꯁꯥꯎꯅ ꯌꯦꯡꯈꯠꯂꯛꯄꯗ ꯌꯨꯍꯦꯟꯕ ꯑꯣꯏꯔꯝꯕꯗꯨꯗ ꯋꯥ ꯉꯥꯡꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯌꯨꯍꯦꯟꯕꯁꯨ ꯃꯦꯂꯩꯅ ꯍꯣꯡꯂꯤ ꯃꯁꯛꯇꯨꯗ ꯉꯥꯏꯍꯥꯛꯇꯤ ꯉꯥꯎꯔꯒ ꯂꯩ ꯀꯦꯕꯤꯒ ꯄꯨꯟꯁꯤꯕꯒꯗꯣ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯃꯈꯣꯏꯅꯤꯃꯨꯛ ꯌꯦꯡꯅ ꯇꯧꯗꯨꯅ ꯄꯨꯟꯁꯤꯕꯅ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯏꯇꯥꯎꯁꯤꯅ ꯅꯍꯥꯟꯗꯒꯤ ꯃꯦꯂꯩꯅ ꯁꯣꯜꯂꯤꯁꯤꯗꯤ ꯏꯁꯣꯔꯅ ꯎꯕꯤꯔ ꯃꯥꯜꯂꯤꯅꯦ ꯀꯦꯕꯤꯅ ꯀꯩꯅꯣ ꯃꯦꯂꯩ ꯅꯪꯒ ꯍꯥꯟꯅ ꯁꯛ ꯈꯪꯅꯕ꯭ꯔꯣ ꯈꯪꯅꯩꯌꯦ ꯑꯩꯈꯣꯏꯗ ꯑꯣꯛ ꯂꯩꯕ ꯂꯥꯛꯑꯝꯕꯅꯤ ꯌꯨꯍꯦꯟꯕꯅ ꯃꯦꯂꯩ ꯅꯍꯥꯟꯈꯩ ꯑꯩꯅ ꯅꯉꯣꯟꯗ ꯄꯥꯎ ꯀꯩꯝ ꯍꯥꯏꯔꯛꯇꯕꯗꯣ ꯁꯥꯎꯅꯨꯀꯣ ꯑꯩꯁꯨ ꯁꯣꯝꯗ ꯊꯕꯛ ꯈꯔ ꯆꯤꯟꯕꯗꯨꯗ ꯅꯣꯏ ꯈꯨꯜꯗ ꯂꯥꯛꯄ ꯆꯪꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯥꯛꯄ ꯉꯝꯃꯅꯤ ꯄꯨꯟꯁꯤꯕꯅ ꯏꯇꯥꯎꯁꯤ ꯅꯍꯥꯟꯈꯩ ꯂꯩꯐꯝ ꯈꯪꯖꯗ꯭ꯔꯕꯅꯤ ꯑꯍꯤꯡꯒꯥꯁꯦ ꯁꯨꯛꯇꯨꯝ ꯇꯨꯝꯗꯕꯅꯦ ꯆꯥꯛꯁꯨ ꯆꯥꯕ ꯌꯥꯗꯦꯅ ꯁꯨꯡꯆꯥ ꯆꯥꯗꯕ ꯍꯣꯏ ꯅꯨꯡꯊꯤꯜꯗꯕꯨꯗꯤ ꯆꯔꯥꯈꯔ ꯋꯥꯟꯕꯅꯦ ꯑꯗꯨꯒ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯁꯨ ꯅꯨꯡꯊꯤꯜ ꯆꯔꯥ ꯋꯥꯟꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯅ ꯑꯍꯤꯡꯗꯨ ꯇꯨꯝꯕ ꯌꯥꯗꯕ ꯅꯠꯇ꯭ꯔꯅꯦ ꯌꯨꯍꯦꯟ ꯍꯣꯏ ꯅꯠꯂꯤ ꯀꯦꯕꯤꯅ ꯅꯣꯏ ꯋꯥꯔꯤꯁꯤꯗꯤ ꯑꯣꯛ ꯂꯩꯕꯩ ꯋꯥꯔꯤ ꯅꯠꯇꯦꯅ ꯌꯧꯔꯝꯃꯦꯕ ꯍꯥꯃꯦꯂꯩ ꯍꯟꯗꯛ ꯌꯥꯝ ꯍꯣꯡꯉꯦꯅ ꯈꯜꯂꯤꯁꯤꯗꯤ ꯃꯔꯝ ꯌꯥꯝ ꯂꯩꯔꯝꯃꯤꯀꯣ ꯌꯥꯝ ꯈꯪꯁꯤꯜꯂꯛꯑꯅꯨ ꯏꯀꯥꯏꯒꯦ ꯇꯧꯏ ꯇꯥꯏꯌꯨꯍꯦꯟ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ
ꯅꯣꯡꯃ ꯊꯦꯡꯅꯔꯁꯤ ꯀꯦꯕꯤ ꯆꯠꯁꯤ ꯂꯥꯛꯑꯣꯍꯦ ꯅꯣꯛꯇꯅ ꯑꯃꯨꯛ ꯂꯩ ꯂꯥꯛꯑꯦꯍꯦ ꯃꯃꯥꯟꯅꯕ ꯃꯁꯦ ꯃꯁꯛ ꯐꯖꯩꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯑꯅꯤꯗꯨ ꯆꯤꯡꯅꯗꯅ ꯆꯠꯈ꯭ꯔꯤ ꯄꯨꯟꯁꯤꯕꯅ ꯃꯃꯥꯟꯅꯕꯤ ꯑꯣꯏꯗꯣꯏ ꯖꯥꯠꯂ ꯃꯁꯤꯅ ꯃꯃꯥꯏꯒꯁꯦ ꯄꯨꯛ ꯄꯨꯛ ꯂꯥꯎꯔꯒ ꯐꯖꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯤ ꯃꯃꯥ ꯃꯄꯥꯅ ꯐꯖꯅ ꯊꯥꯛꯑꯕ꯭ꯔꯥ ꯀꯩ ꯑꯗꯨꯒ ꯏꯇꯥꯎ ꯅꯪꯒꯤꯁꯤꯅ ꯑꯣꯛ ꯂꯣꯏꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯥꯕ ꯀꯥꯎꯔ ꯃꯥꯜꯂꯦ ꯃꯁꯥꯁꯦ ꯋꯥꯆꯦꯠꯇ ꯃꯤꯍꯨꯟ ꯍꯨꯜꯂꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯐꯖꯅ ꯄꯤꯖꯔꯒꯦ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯆꯥꯛ ꯆꯥꯕꯒ ꯁꯪꯖꯗ꯭ꯔꯤꯕꯅꯤ ꯃꯥꯅ ꯑꯣꯏꯔꯤꯁꯤ ꯍꯟꯗꯛꯇꯤ ꯃꯣꯏ ꯈꯨꯜꯗ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯄꯨꯟꯁꯤꯕꯅ ꯅꯣꯏ ꯄꯥꯕꯅ ꯊꯕꯛ ꯑꯃꯨꯛ ꯁꯤꯟꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥ ꯕꯨꯡꯉꯣ ꯁꯥ ꯌꯣꯟꯅꯕ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯈꯨꯜꯗꯒꯤ ꯑꯣꯛ ꯂꯧꯔꯨꯁꯣ ꯑꯗꯥꯗꯒꯤ ꯌꯦꯟ ꯂꯧꯔꯨꯁꯣꯅ ꯎꯕꯕꯨ ꯌꯥꯗꯦ ꯄꯥꯈꯣꯟ ꯁꯤꯗꯧꯒꯦ ꯑꯩꯅꯦ ꯅꯪꯒ ꯄꯨꯟꯗꯧꯕꯒ ꯇꯜꯂꯦ ꯅꯪꯒꯤ ꯄꯥꯈꯣꯟ ꯆꯠꯃꯤꯟꯅꯕꯗ ꯋꯥꯔꯦꯕ ꯅꯨꯄꯤ ꯀꯣꯏꯕꯩ ꯃꯇꯝ ꯑꯃꯇ ꯐꯪꯗ꯭ꯔꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯅꯪ ꯈꯛꯂꯣ ꯅꯨꯄꯤ ꯀꯣꯏꯕꯩ ꯃꯇꯝ ꯐꯪꯗ꯭ꯔꯤꯁꯦ ꯑꯩꯁꯨꯅꯤ ꯄꯥꯕꯒꯤ ꯃꯃꯥꯡꯗ ꯂꯥꯜꯂꯒ ꯆꯠꯇꯧꯕ ꯇꯜꯂꯕꯅꯦ ꯁꯥ ꯌꯣꯟꯕ ꯏꯃꯨꯡꯗ ꯄꯣꯛꯁꯜꯂꯨꯗꯅ ꯏꯁꯥꯁꯦ ꯁꯥꯅꯝꯅꯝꯃꯤ ꯀꯥꯟꯗꯤꯂꯥ ꯄꯥꯕꯅ ꯊꯥꯔꯛꯄ ꯄꯥꯈꯣꯟꯁꯦ ꯆꯠꯊꯣꯛꯎꯔꯒ ꯃꯦꯂꯩ ꯍꯣꯏꯗ ꯆꯠꯅ ꯋꯥ ꯈꯟꯅꯔꯨꯁꯤ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯂꯥꯏꯕꯛ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯈ꯭ꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯦꯂꯩ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯔꯤꯉꯩ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯒ ꯁꯨꯃꯥꯡꯗꯣ ꯂꯦꯞꯄꯤ ꯏꯆꯦ ꯃꯦꯂꯩ ꯂꯝꯄꯥꯛ ꯃꯆꯥꯗꯅꯦꯕꯀꯣ ꯅꯨꯄꯥ ꯄꯥꯈꯪ ꯑꯅꯤꯅ ꯅꯪ ꯉꯥꯏꯔꯒ ꯂꯩꯍꯧꯋꯦ ꯁꯠꯊꯣꯛꯂꯣꯅꯁꯨ ꯍꯥꯏꯔꯛꯄꯅꯦ ꯀꯅꯥꯅꯤ ꯍꯥꯏꯒꯦ ꯈꯪꯗꯦ ꯑꯩ ꯁꯥꯟꯅꯕ ꯊꯦꯡꯉꯦ ꯆꯠꯂꯦ ꯊꯨꯅ ꯂꯥꯛꯑꯣꯅ ꯍꯥꯏꯍꯧꯕꯅꯦ ꯑꯉꯥꯡꯗꯨ ꯂꯥꯎꯔꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯃꯤꯂꯩꯗꯨ ꯈꯟꯖꯥꯟꯅꯔꯒ ꯐꯝꯂꯤꯉꯩ ꯃꯃꯥꯗꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯍꯩ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯅꯪ ꯉꯥꯏꯍꯧꯋꯦ ꯍꯥꯏꯔꯤꯁꯦ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯃꯤ ꯆꯠꯈꯤꯕ ꯅꯍꯥꯟꯅ ꯇꯥꯔꯤꯅꯤ ꯅꯨꯄꯥꯗꯣ ꯆꯠꯈ꯭ꯔꯅꯤꯕ ꯆꯠꯂꯣ ꯏꯃꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯊꯣꯛꯎꯗꯣꯏꯅꯣ ꯃꯤ ꯑꯐꯥꯕ ꯑꯣꯏꯔꯝꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯁꯦ ꯐꯥꯈ꯭ꯔꯗꯤ ꯏꯃꯥ ꯅꯨꯡꯉꯥꯏꯍꯧꯒꯗ꯭ꯔꯣ ꯍꯩ ꯐꯥꯒꯦꯔꯥ ꯐꯥꯔꯣꯏꯒꯦꯔꯥ ꯊꯣꯛꯎꯁꯨꯗꯤ ꯊꯣꯛꯎꯔꯣ ꯅꯋꯥꯅ ꯈꯪꯉꯨꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯐꯥꯈꯤꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯆꯠꯂꯣ ꯐꯤꯒ ꯑꯇꯣꯞꯄꯅ ꯁꯥꯔꯣ ꯀꯦꯕꯤ ꯍꯧꯔꯨ ꯆꯠꯂꯣ ꯃꯤ ꯅꯃꯥꯟꯅꯕꯤꯗꯣ ꯍꯧꯔꯔꯣꯏꯕ ꯅꯃꯥꯏꯒꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯀꯦꯁꯤꯟꯕ ꯌꯥꯕ ꯀꯦꯁꯤꯜꯂꯨ ꯍꯩ ꯆꯠꯂꯨ ꯍꯩ ꯍꯣꯏꯕ ꯏꯃꯥ ꯆꯠꯀꯦ ꯀꯩꯅꯣ ꯈꯪꯗꯦ ꯀꯣꯏꯂꯥꯎ ꯂꯥꯎꯔꯗꯅ ꯈꯪꯅꯤ ꯍꯣꯔꯦꯟ ꯐꯥꯈ꯭ꯔꯁꯨ ꯑꯩꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯅꯤꯕ ꯏꯃꯥꯅ ꯑꯩꯁꯦ ꯌꯥꯝ ꯐꯥꯅꯤꯡꯕ ꯃꯥꯜꯂꯦ ꯃꯦꯂꯩꯗꯨ ꯏꯃꯨꯡꯗ ꯏꯁꯧ ꯂꯥꯡꯂꯒ ꯆꯪꯈꯤ ꯃꯃꯥꯏꯒꯗꯨ ꯃꯥꯅ ꯊꯣꯛꯄ ꯀꯦꯁꯤꯜꯂꯒ ꯐꯤꯒ ꯍꯣꯡꯗꯒꯩ ꯊꯣꯛꯈ꯭ꯔꯦ ꯀꯦꯕꯤ ꯍꯣꯏꯒ ꯃꯣꯏꯒ ꯊꯣꯡꯒꯥꯜ ꯑꯅꯤ ꯀꯥꯟꯅꯔꯒ ꯂꯩꯕꯅꯤꯅ ꯃꯤꯂꯩꯗꯨ ꯀꯦꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯀꯦꯕꯤꯁꯨ ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯀꯦꯕꯤꯌꯥ ꯅꯨꯄꯥ ꯎꯅꯧꯁꯤ ꯂꯥꯛꯑꯣ ꯂꯪꯆꯥꯛꯀꯗꯣ ꯀꯣꯟꯅ ꯆꯥꯎ ꯆꯠꯂꯥꯛꯑꯣ ꯃꯤ ꯉꯥꯏꯔꯝꯃꯅꯤꯕ ꯃꯤꯗꯣ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯅꯨꯡꯊꯤꯜꯁꯤꯗ ꯀꯔꯝꯕ ꯅꯨꯄꯥꯒꯅꯣ ꯎꯅꯗꯣꯏꯁꯤꯕꯣ ꯅꯨꯡꯊꯤꯜꯗ ꯅꯨꯄꯥ ꯎꯅꯗ꯭ꯔꯗꯤ ꯅꯨꯃꯤꯗꯥꯡꯗ ꯎꯅꯒꯗ꯭ꯔꯣ ꯑꯁ ꯆꯠꯂꯥꯛꯑꯣꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯊꯅ ꯆꯤꯡꯗ꯭ꯔꯤꯉꯩ ꯌꯥꯔꯣꯏꯗꯧ ꯑꯣꯏ ꯃꯥ ꯀꯩꯅꯣ ꯃꯤ ꯍꯦꯛꯇ ꯆꯤꯡꯉꯤꯁꯤꯕꯣ ꯐꯤꯅꯥꯠꯀꯁꯦ ꯑꯝꯇ ꯇꯣꯡꯁꯤꯜꯂꯛꯈꯤꯒꯦꯕ ꯅꯪꯉꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯀꯩꯅꯣ ꯑꯅꯤꯗꯨ ꯂꯝꯄꯥꯛ ꯃꯆꯥ ꯂꯩꯕꯔꯣꯝꯗ ꯂꯥꯛꯏ ꯀꯦꯕꯤꯅ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯎꯅꯗꯣꯏ ꯅꯨꯄꯥꯁꯤꯕꯨ ꯀꯅꯥꯅꯣꯕ ꯈꯪꯗꯦ ꯑꯉꯥꯡ ꯑꯃ ꯆꯦꯜꯂꯛꯑꯒ ꯂꯝꯄꯥꯛꯂꯣꯝꯗ ꯅꯨꯄꯥ ꯑꯃꯅꯅꯦ ꯂꯥꯛꯑꯣ ꯍꯥꯏꯔꯦꯅ ꯇꯝꯃꯝꯃꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯗꯨꯅ ꯎꯅꯔꯨꯆꯣꯅ ꯈꯥꯡ ꯂꯥꯛꯄꯕꯨ ꯉꯝꯗꯦꯃꯤ ꯅꯪꯒ ꯍꯧꯔꯒ ꯆꯠꯃꯤꯟꯅꯔꯨꯆꯣꯌꯦ ꯇꯥꯜꯂꯛꯏꯅꯤ ꯃꯥꯅ ꯕꯥ ꯅꯨꯄꯥ ꯃꯁꯛꯁꯨ ꯈꯪꯗꯅ ꯎꯅꯕ ꯊꯣꯛꯂꯛꯏꯕ ꯑꯗꯨꯁꯨ ꯅꯣꯏ ꯃꯥꯅ ꯇꯥꯜꯂꯛꯄ ꯅꯩꯗꯤ ꯅꯩꯌꯦ ꯑꯁ ꯈꯪꯗꯦꯁꯦ ꯑꯣꯏꯅꯤꯡꯕ ꯍꯦꯛꯇ ꯑꯣꯏꯖꯔꯝꯁꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯂꯝꯄꯥꯛ ꯃꯆꯥ ꯌꯧꯔꯦ ꯌꯨꯍꯦꯟꯕꯒ ꯄꯨꯟꯁꯤꯕꯒ ꯂꯩꯔꯝꯕꯗꯨꯗ ꯃꯤꯂꯩꯗꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯈ꯭ꯔꯦ ꯀꯦꯕꯤꯗꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯤꯠ ꯅꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯄꯥꯈꯪ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯏ ꯃꯤꯂꯩꯅ ꯑꯉꯥꯡ ꯊꯥꯔꯛꯑꯒ ꯀꯧꯊꯣꯛꯍꯜꯂꯛꯏꯁꯦ ꯇꯥꯌꯨ ꯍꯦꯟꯅꯔꯣ ꯃꯥꯅꯦ ꯌꯥꯝ ꯀꯥꯏꯔꯕꯣ ꯀꯥꯏꯗꯦꯗ ꯑꯩꯁꯨ ꯇꯥꯌꯨ ꯍꯦꯟ ꯑꯣꯏꯔꯝꯅꯤ ꯈꯪꯕꯒꯤ ꯊꯣꯛꯂꯛꯏꯅꯤ ꯀꯦꯕꯤꯅ ꯑꯁ ꯋꯥꯔꯤ ꯑꯣꯏ ꯅꯨꯄꯥ ꯃꯍꯥꯛꯁꯤꯗ ꯌꯥꯝ ꯈꯪꯖꯟꯅꯕꯤꯒꯁꯨ ꯁꯥꯔꯤ ꯃꯤꯆꯤꯟ ꯅꯥꯕꯗꯣ ꯑꯣꯏꯔꯛꯏꯗꯤ ꯄꯨꯟꯁꯤꯕꯅ ꯁꯣꯝꯒꯤ ꯃꯃꯥꯟꯅꯕꯤ ꯁꯥꯕꯤꯁꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯎꯁꯦ ꯍꯥꯏꯕꯨ ꯀꯩ ꯀꯥꯏꯒꯦ ꯏꯇꯥꯎꯁꯤꯒ ꯃꯦꯂꯩꯒꯁꯨ ꯋꯥꯔꯤ ꯁꯥꯖꯧꯔꯨꯁꯅꯨ ꯍꯣꯏ ꯌꯥꯏꯌꯦ ꯃꯦꯂꯩ ꯅꯪ ꯁꯥꯗꯣ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯒꯦꯀꯣ ꯆꯠ ꯂꯩꯔꯨꯔꯣ ꯀꯦꯕꯤꯒ ꯄꯨꯟꯁꯤꯕꯒꯁꯨ ꯅꯥꯀꯜ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯦꯂꯩ ꯏꯀꯥꯏꯔꯤꯅꯦ ꯍꯥꯏꯗꯅ ꯃꯃꯥꯏꯗꯣ ꯁꯨꯝ ꯂꯣꯟꯊꯗꯨꯅ ꯂꯩ ꯀꯩꯅꯣ ꯅꯃꯥꯏꯗꯣ ꯁꯨꯝ ꯂꯣꯟꯊꯕꯗ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯦꯡꯗꯧꯔꯦ ꯂꯝꯄꯥꯛꯇ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯁꯤ ꯆꯥꯒꯦ ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤꯕꯣ ꯑꯁ ꯅꯣꯡꯈꯠꯂꯛꯎꯍꯦ ꯏꯃꯥ ꯈꯪꯉꯦ ꯑꯩꯗꯤ ꯋꯥꯁꯦ ꯀꯟꯅ ꯉꯥꯡꯕ ꯌꯥꯗꯦ ꯍꯦꯛꯇ ꯈꯪꯒꯟꯕ ꯑꯩꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯥꯡꯈ꯭ꯔꯒꯦ ꯍꯣꯏꯁꯦ ꯑꯗꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯩꯗꯤ ꯁꯛ ꯐꯖꯕꯤꯅꯤꯅ ꯑꯆꯝꯕ ꯆꯥꯏ ꯍꯥꯏꯗꯤ ꯆꯝꯊꯣꯡ
ꯇꯥꯌꯨ ꯍꯦꯟꯗꯤ ꯑꯩꯗꯤ ꯊꯤꯕꯅꯤꯅ ꯍꯋꯥꯏ ꯃꯨꯁꯨꯔꯤ ꯊꯣꯡꯕ ꯆꯥꯔꯤ ꯅꯥꯀꯟꯗ ꯉꯥꯔꯨ ꯑꯀꯥꯕ ꯑꯃꯁꯨ ꯌꯥꯎ ꯍꯥꯏꯗꯤ ꯀꯨꯆꯨꯁꯦ ꯈꯤꯇꯪ ꯂꯩꯁꯤꯟꯕꯅꯤꯅ ꯍꯩꯃ ꯏꯍꯦ ꯀꯟꯅ ꯅꯣꯛꯊꯣꯛꯈ꯭ꯔꯦ ꯇꯞꯅ ꯅꯣꯛꯀꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯩ ꯇꯧꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯣ ꯌꯥꯝ ꯅꯣꯛꯀꯅꯨ ꯁꯨꯝ ꯅꯣꯛꯑꯒ ꯂꯩꯔꯗꯤ ꯅꯃꯣꯏ ꯆꯤꯠꯀꯅꯤ ꯆꯠꯂꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯃꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯟꯕꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯛꯏꯅꯦ ꯀꯩꯁꯨꯝ ꯆꯤꯠꯇꯦ ꯇꯥꯌꯨ ꯍꯦꯟꯅ ꯍꯥꯏꯗꯣ ꯅꯪꯗꯤ ꯌꯥꯝ ꯅꯣꯛꯄꯗ ꯅꯃꯣꯏ ꯆꯤꯠꯂꯝꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯇꯧꯔꯝꯅꯤꯅ ꯈꯜꯂꯤꯅꯤ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯑꯦ ꯅꯪꯗꯤ ꯌꯥꯝ ꯈꯪꯅ ꯍꯥꯏꯔꯛꯏꯅ ꯇꯜꯂꯦꯍꯦ ꯌꯥꯝ ꯈꯪꯒꯜꯂꯤ ꯁꯨꯝ ꯏꯀꯥꯏꯁꯜꯂꯛꯇꯣꯔꯤꯕ ꯑꯁ ꯌꯦꯡꯀꯅꯨ ꯏꯀꯥꯏ ꯅꯥꯄꯤꯁꯤ ꯐꯣꯏꯗꯠꯀꯦ ꯏꯀꯥꯏꯕ ꯈꯥꯡꯕꯣꯏ ꯏꯁ ꯃꯁꯛꯁꯤꯒ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯗꯈꯩ ꯃꯃꯣꯏ ꯆꯤꯠꯄ ꯈꯥꯡꯕꯒꯤ ꯏꯀꯥꯏꯔꯤꯕ ꯀꯥꯏꯗꯨ ꯄꯛꯆꯗꯦꯀꯣ ꯌꯥꯝꯅ ꯅꯨꯄꯥꯅꯕꯨ ꯑꯗꯨꯃꯥꯏꯅ ꯏꯀꯥꯏꯅꯕ꯭ꯔꯣ ꯑꯁ ꯀꯩꯅꯣ ꯅꯥꯄꯤꯗꯨ ꯁꯨꯝ ꯐꯣꯏꯔꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯂꯩꯔꯣꯏ ꯌꯨꯝꯗꯒꯤ ꯍꯥꯏꯒꯤ ꯈꯜꯂꯛꯄ ꯋꯥꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯅꯪꯅ ꯂꯣꯏꯅ ꯈꯪꯖꯤꯜꯂꯛꯄꯁꯤꯗ ꯑꯩꯅꯦ ꯋꯥꯔꯤ ꯀꯩ ꯁꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤꯕ ꯋꯥꯔꯤ ꯈꯔ ꯍꯧꯔꯣ ꯑꯩꯁꯦ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯤꯅꯣ ꯌꯨꯍꯦꯟꯕꯗꯨ ꯅꯥꯄꯤ ꯐꯣꯏꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯃꯤꯂꯩꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯋꯥ ꯍꯪꯉꯒ ꯃꯨꯟꯅ ꯌꯦꯡꯂꯛꯏꯁꯤꯕꯣ ꯑꯩꯁꯦ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯤꯅꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯗꯣꯏꯕ ꯑꯍꯥꯟꯕ ꯎꯕꯗ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯑꯗꯣ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯤꯅꯣꯕ ꯑꯁ ꯃꯤꯂꯩ ꯅꯪꯒꯤ ꯋꯥꯍꯪꯁꯤꯕꯨ ꯀꯃꯥꯏ ꯈꯨꯝꯃꯨ ꯍꯥꯏꯅꯣ ꯅꯨꯡꯁꯤ ꯐꯥꯎꯕꯁꯤꯕꯨ ꯀꯃꯥꯏꯅ ꯍꯪꯖꯤꯜꯂꯗꯤ ꯕꯦꯔꯥ ꯀꯥꯗ꯭ꯔꯣ ꯅꯪꯁꯨ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯣꯏꯅ ꯍꯪ ꯀꯥꯏꯗꯒꯤ ꯁꯤꯗꯤ ꯌꯥꯗ꯭ꯔꯦꯗ ꯁꯤꯐꯥꯎ ꯈꯨꯝꯕ ꯉꯝꯗꯕ ꯅꯪꯒꯤꯗꯣ ꯑꯩꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯃꯣꯏ ꯈꯪꯉꯤ ꯑꯩ ꯂꯣꯏ ꯈꯪꯉꯦꯕ ꯍꯦ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯒꯤꯅꯤ ꯆꯤꯝꯕꯥꯜꯗ ꯐꯣꯡꯉꯛꯏꯁꯤ ꯈꯪꯉꯕ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯪꯁꯤ ꯀꯃꯥꯏꯅ ꯅꯨꯡꯁꯤꯈ꯭ꯔꯤꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯍꯥꯟꯕ ꯎꯕꯗ ꯅꯪꯒꯤ ꯆꯝꯖꯕꯤ ꯃꯑꯣꯡꯗꯨꯗ ꯑꯗꯨꯒ ꯊꯕꯛ ꯌꯥꯝ ꯀꯟꯖꯕ ꯁꯦꯜ ꯇꯥꯟꯕꯒ ꯌꯥꯝ ꯀꯟꯕꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅꯤ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯊꯜꯂꯁꯨ ꯅꯪꯅ ꯁꯨꯅꯕ ꯇꯧ ꯀꯩꯕ ꯑꯔꯣꯏꯕꯗꯨ ꯀꯩ ꯍꯥꯏꯅꯣ ꯀꯩꯁꯨꯝ ꯍꯥꯏꯗꯦ ꯅꯪꯁꯤ ꯌꯥꯝ ꯆꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯑꯗꯣ ꯅꯪꯗꯤ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯁꯛꯇꯝꯁꯤꯗ ꯑꯍꯥꯟꯕ ꯎꯕꯗ ꯉꯥꯎꯁꯤꯟꯈ꯭ꯔꯕ꯭ꯔꯕ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯍꯦꯟꯕꯗꯨ ꯂꯨꯃꯥꯡꯒꯤ ꯃꯁꯝꯒꯗꯣ ꯐꯠ ꯍꯥꯏꯒꯠꯂꯤ ꯐꯖꯕ ꯌꯥꯝ ꯁꯥꯏ ꯑꯁꯦꯡꯕꯒ ꯍꯥꯏꯕ ꯌꯥꯄꯣꯠꯇꯦ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯕ ꯁꯥꯈꯤꯗꯣꯏꯖꯥꯠꯅꯤ ꯁꯣꯝꯗ ꯄꯨꯟꯁꯤꯕꯒ ꯀꯦꯕꯤꯒꯗꯨ ꯋꯥꯗꯤ ꯑꯝꯇ ꯉꯥꯡꯅꯗ ꯑꯃꯨꯛ ꯌꯦꯡꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅ ꯇꯧꯗꯨꯅ ꯂꯩ ꯃꯤꯡꯁꯤꯕꯨ ꯀꯩ ꯀꯧꯒꯦ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯉꯥꯏꯕꯅꯤ ꯑꯗꯣ ꯁꯨꯡꯍꯥꯏꯕꯨ ꯍꯥꯏꯔꯛꯇꯦꯅꯦ ꯅꯪꯅꯗꯤ ꯍꯪꯗꯅ ꯀꯃꯥꯏ ꯍꯥꯏꯗꯧꯔꯤꯒꯦ ꯀꯦꯕꯤ ꯀꯧꯏ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯗꯣ ꯀꯦꯕꯤꯕꯨ ꯅꯨꯄꯥ ꯀꯣꯏꯅꯕ ꯂꯩꯕ꯭ꯔꯣ ꯂꯩꯇ꯭ꯔꯗꯤ ꯑꯩꯒ ꯀꯣꯏꯅꯔꯁꯤꯗꯅ ꯂꯩꯔꯝꯗꯧꯗꯤ ꯃꯥꯟꯗꯦ ꯅꯁꯛꯇꯣ ꯅꯨꯄꯥ ꯐꯪꯗꯕꯒꯤ ꯁꯛ ꯑꯃ ꯏꯆꯪ ꯆꯪꯉꯦꯕ ꯐꯪꯉꯤ ꯀꯩꯅꯣ ꯑꯩꯅ ꯀꯣꯏꯔꯣꯏ ꯀꯣꯏꯗꯕꯅꯤ ꯅꯨꯄꯥꯒꯁꯦ ꯊꯣꯡꯒꯥꯜꯗ ꯄꯔꯦꯡꯅꯤ ꯂꯤꯡꯒꯥꯏꯔꯤꯁꯤ ꯈꯪꯉꯕ ꯌꯥꯝ ꯁꯥꯡꯅ ꯂꯦꯡꯉꯝꯗꯧ ꯃꯥꯜꯂꯤ ꯊꯣꯡꯒꯥꯜꯒꯁꯤ ꯆꯪꯐꯝꯒ ꯂꯩꯗꯈꯩ ꯔꯤꯛ ꯏꯅꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯑꯧ ꯏꯅꯩ ꯍꯥꯏꯇꯥꯔꯦ ꯃꯁꯛꯁꯤꯒ ꯈꯔ ꯌꯦꯡꯕ ꯌꯥꯏꯌꯦꯅ ꯀꯣꯏꯕꯤꯒꯦ ꯇꯧꯔꯒ ꯁꯛꯀꯁꯨ ꯀꯥꯛꯁꯤꯜꯂꯛꯄꯤ ꯇꯧꯔꯤ ꯑꯗꯣ ꯀꯦꯕꯤꯁꯦ ꯅꯨꯄꯥꯅ ꯌꯥꯝ ꯍꯥꯏꯔꯛꯄꯩꯔ ꯀꯩꯅꯣ ꯈꯔꯗꯤ ꯅꯣꯏꯀꯣ ꯍꯥꯏꯗꯤ ꯆꯥꯛꯀꯁꯤ ꯄꯨꯈꯝ ꯈꯔ ꯌꯥꯝ ꯇꯛꯅ ꯀꯠꯁꯟꯕ ꯃꯥꯜꯂꯦ ꯌꯥꯗꯦꯕ ꯅꯁꯛꯇꯣ ꯑꯣꯛꯅꯥꯎ ꯃꯆꯥ ꯃꯥꯜꯂꯦ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤ ꯁꯥꯎꯅꯨ ꯅꯨꯄꯤꯅ ꯌꯥꯝ ꯐꯤꯡꯕꯁꯦ ꯅꯣꯏꯈꯠꯂꯦ ꯍꯥꯏꯕꯅꯤ ꯀꯦꯕꯤꯁꯦ ꯈꯔ ꯐꯤꯡꯒꯟꯕ ꯃꯥꯜꯂꯦ ꯑꯗꯨꯏꯅꯦ ꯅꯣꯏꯔꯤꯗꯣ ꯑꯁꯦꯡꯕꯩꯔꯣ ꯑꯩꯁꯦ ꯌꯥꯝ ꯐꯤꯡꯒꯜꯂꯦꯕ ꯑꯗꯨꯅ ꯑꯣꯏꯔꯝꯅꯤꯌꯦ ꯑꯩꯅ ꯅꯣꯏꯔꯤꯁꯦ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅꯅꯦ ꯏꯪꯅ ꯇꯞꯅ ꯑꯩ ꯍꯪꯒꯦꯕ ꯑꯗꯣ ꯑꯩꯅ ꯍꯪꯂꯤ ꯋꯥꯁꯤꯡꯁꯦ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯨꯝꯃꯧꯀꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯕꯥꯅꯤ ꯀꯣꯏꯅꯔꯁꯤꯗꯅ ꯀꯦꯕꯤ ꯁꯥꯎꯒꯠꯂꯛꯀꯦ ꯇꯧꯏ ꯄꯨꯟꯁꯤꯕꯅ ꯃꯈꯨꯠꯇꯨꯅ ꯇꯞꯊꯧ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠꯀ ꯇꯧꯁꯤꯜꯂꯤ ꯀꯦꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯅꯪꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯐꯥꯒꯤꯔꯣ ꯑꯩꯗꯤ ꯉꯥꯏꯍꯥꯛꯀꯤ ꯀꯣꯏꯅꯕꯗꯤ ꯇꯜꯂꯤ ꯅꯨꯡꯁꯤꯅꯗꯣꯏ ꯑꯣꯏꯔꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎ ꯁꯥꯕꯥꯁ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯕꯁꯨ ꯑꯗꯣ ꯅꯪꯁꯦ ꯈꯤꯇꯪ ꯅꯣꯏꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯁꯛꯁꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯌꯥꯎꯏ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯩꯅꯤ ꯀꯦꯕꯤꯗꯨ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯏꯀꯥꯏꯔꯒ ꯃꯨꯡꯉꯣꯟꯒ ꯅꯣꯛꯏ ꯄꯨꯟꯁꯤꯕꯅ ꯇꯧꯔꯤꯁꯤ ꯏꯀꯥꯏꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯤ ꯉꯥꯎ ꯃꯆꯥꯗ ꯇꯨꯞꯅꯤꯡꯕꯒꯤ ꯉꯥꯎꯕꯗꯨ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯗꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯗꯣ ꯌꯥꯔꯦ ꯃꯈꯣꯏ ꯃꯔꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯕꯗ ꯃꯌꯨꯝꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯤꯂꯩꯒ ꯀꯦꯕꯤꯒꯁꯨ ꯆꯪꯈ꯭ꯔꯦ
ꯌꯨꯍꯦꯟꯕꯒ ꯄꯨꯟꯁꯤꯕꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯅꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯌꯨꯍꯦꯟꯕꯒ ꯃꯦꯂꯩꯒꯁꯨ ꯅꯨꯡꯁꯤꯅꯈꯤꯔꯝꯃꯤ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯀꯦꯕꯤꯁꯨ ꯅꯨꯡꯁꯤꯅꯈꯤ ꯑꯁꯨꯝꯅ ꯆꯍꯤ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯦꯂꯩꯗꯤ ꯍꯥꯟꯅꯗꯒꯤ ꯁꯦꯜ ꯇꯥꯟꯕ ꯀꯟꯖꯕꯅ ꯐꯤꯕꯨ ꯁꯥꯕꯋꯣ ꯉꯥꯅꯨ ꯌꯦꯟꯕꯨ ꯂꯣꯏꯕꯋꯣ ꯇꯧꯔꯤ ꯁꯣꯝꯗ ꯌꯨꯍꯦꯟꯕꯁꯨ ꯊꯕꯛ ꯁꯨꯕ ꯂꯦꯞꯇꯦ ꯃꯦꯂꯩꯒ ꯌꯨꯍꯦꯟꯕꯒꯗꯨ ꯆꯦꯜꯂꯝꯃꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯦꯟꯕꯅ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯔꯛꯂꯦ ꯀꯦꯕꯤꯒ ꯄꯨꯟꯁꯤꯕꯒꯗꯨ ꯂꯝꯄꯥꯛꯇ ꯐꯝꯗꯨꯅ ꯎꯅꯔꯤ ꯄꯨꯟꯁꯤꯕꯗꯤ ꯏꯁꯧ ꯂꯥꯡꯉꯤꯅꯤ ꯍꯥꯏꯗꯅ ꯁꯨꯛꯇꯣꯛꯂꯒ ꯂꯩ ꯀꯦꯕꯤꯅ ꯅꯪ ꯁꯨꯝ ꯁꯥꯎꯔꯒ ꯂꯩꯈꯤꯗꯣꯏꯔꯣ ꯑꯗꯨꯝ ꯁꯥꯎꯔꯒ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯂꯩꯍꯧꯔꯣꯏ ꯅꯠꯇꯦ ꯏꯕꯥꯅꯤꯁꯨ ꯆꯦꯜꯂꯁꯦ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯀꯣꯏꯔꯕ꯭ꯔꯕ ꯀꯥꯏꯗꯤ ꯅꯨꯄꯥꯅꯣ ꯅꯪ ꯐꯥꯎ ꯁꯦꯟꯅꯕ ꯉꯝꯖꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯩ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯇꯥꯅꯤꯡꯉꯣꯏ ꯅꯪꯗꯤ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯇꯥꯅꯤꯡꯉꯣꯏ ꯀꯦꯕꯤ ꯅꯪ ꯌꯨꯝꯗ ꯀꯌꯥꯝ ꯀꯨꯏ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣꯕ ꯑꯔꯤꯕꯤ ꯑꯣꯜꯂꯒ ꯈꯨꯃꯨ ꯊꯣꯛꯑꯀꯥꯟꯗ ꯂꯨꯍꯣꯡꯁꯦ ꯍꯥꯏꯔꯕ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯍꯧꯔꯣꯏ ꯍꯦꯟꯅ ꯃꯦꯂꯩꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎ ꯊꯥ ꯐꯥꯔꯝꯈꯤꯔꯣꯏ ꯑꯗꯨꯒ ꯏꯕꯥꯅꯤꯁꯨ ꯆꯦꯜꯂꯁꯤ ꯀꯥꯏꯅ ꯂꯝꯄꯥꯛ ꯃꯌꯥꯏꯁꯤꯗ ꯅꯀꯣꯛꯇꯣ ꯌꯨꯡꯗꯂ ꯊꯝꯃꯝꯁꯅꯤ ꯅꯀꯣꯡꯗ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔ ꯂꯩꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯇꯧꯅꯨ ꯇꯧꯅꯨ ꯅꯪꯅ ꯅꯁꯥ ꯈꯔ ꯅꯣꯏ ꯄꯦꯠꯂꯦꯅ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯑꯝꯃꯒ ꯆꯦꯟꯈꯤꯁꯅꯤꯀꯣ ꯎꯁꯤꯠꯇꯕ ꯇꯧꯖꯔꯛꯀꯅꯨ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯄꯕ ꯌꯥꯔꯗꯤ ꯊꯥꯗꯣꯛ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯗꯣ ꯁꯥꯎꯔꯅꯨꯁꯤ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅ ꯆꯦꯜꯂꯁꯦꯕ ꯃꯦꯂꯩꯒꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯁꯤꯗ ꯏꯕꯥꯅꯤꯃꯨꯛ ꯆꯦꯜꯂꯗꯤ ꯌꯥꯝ ꯆꯦꯟꯅꯤꯡꯕ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯑꯩꯁꯨ ꯏꯊꯟꯇ ꯅꯪ ꯎꯅꯕ ꯂꯥꯛꯄꯗꯣ ꯇꯟꯕꯩ ꯁꯨꯝ ꯍꯥꯏꯕꯅꯤ ꯍꯥꯟꯅꯗꯤ ꯌꯨꯍꯦꯟꯒ ꯏꯕꯥꯅꯤ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯏꯊꯟꯇ ꯇꯥꯕꯁꯤꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯊꯦꯡꯖꯤꯜꯂꯛꯑꯦ ꯍꯟꯅꯕ ꯇꯧꯔꯁꯦꯕ ꯅꯪꯁꯨ ꯆꯠꯈꯣ ꯅꯌꯨꯝ ꯌꯧꯔꯒ ꯆꯔꯥ ꯋꯥꯟꯁꯤꯜꯂꯨꯅꯨꯀꯣ ꯌꯥꯗ꯭ꯔꯦ ꯏꯕꯦꯝꯃ ꯑꯣꯛꯅꯥꯎ ꯃꯥꯜꯂꯝꯕꯗꯒꯤ ꯑꯣꯛꯄꯤ ꯃꯥꯟꯁꯤꯜꯂꯦꯀꯣ ꯅꯪ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯑꯣꯛ ꯃꯤꯔꯣꯝꯕꯤ ꯃꯥꯜꯂꯝꯃꯅꯤ ꯅꯪꯒꯤꯁꯦ ꯑꯩꯅ ꯅꯣꯏꯕꯁꯤꯗ ꯑꯇꯣꯞꯄ ꯐꯖꯕꯤ ꯑꯃ ꯄꯥꯝꯃꯛ ꯃꯥꯟꯁꯤꯜꯂꯦꯀꯣ ꯄꯥꯝꯗꯦꯍꯦ ꯅꯪꯅ ꯃꯔꯣꯜꯂꯕ ꯅꯪꯒꯤꯗꯃꯛ ꯐꯅꯕ ꯍꯥꯏꯕꯁꯦ ꯐꯠꯅ ꯑꯗꯨꯝ ꯎꯏꯕ ꯅꯪꯅ ꯈꯜꯂꯤꯕꯨ ꯌꯥꯝ ꯅꯣꯏꯔꯒ ꯍꯛꯆꯥꯡ ꯐꯩ ꯀꯥꯏ ꯈꯜꯂꯤꯔꯣ ꯐꯠꯄꯣꯟꯇꯦꯅꯦ ꯑꯅꯣꯏꯕ ꯃꯤꯁꯦ ꯍꯛꯆꯥꯡ ꯐꯄꯣꯟꯇꯦ ꯌꯦꯡꯉꯣ ꯈꯤꯇꯪ ꯂꯥꯞꯅ ꯆꯠꯂꯦ ꯋꯥꯕꯒꯤ ꯁꯣꯔ ꯄꯤ ꯍꯣꯅꯤ ꯑꯗꯩꯗꯤ ꯊꯕꯛ ꯈꯤꯇꯪ ꯇꯧꯔꯦ ꯋꯥꯔꯦ ꯍꯥꯏꯔꯒ ꯐꯝꯃꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯒ ꯅꯥꯔꯀꯥꯟꯗꯁꯨ ꯊꯥꯡꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯑꯃꯅꯤ ꯑꯣꯏꯅꯗꯣꯏꯁꯦ ꯈꯪꯉꯤꯗꯅ ꯑꯣ ꯈꯪꯒꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯐꯩꯗꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯣꯔꯦꯟꯗꯩꯗꯤ ꯆꯥꯛꯇꯣ ꯈꯤꯇꯪ ꯈꯤꯇꯪ ꯍꯟꯊꯔꯒ ꯆꯥꯕ ꯇꯥꯔꯦ ꯅꯥꯔꯀꯥꯟꯗꯁꯨ ꯊꯥꯡꯕ ꯋꯥꯗꯅꯕ ꯑꯗꯣ ꯆꯠꯂꯁꯤ ꯃꯝꯁꯤꯜꯂꯛꯄꯒꯤ ꯀꯥꯡ ꯌꯥꯝ ꯆꯤꯛꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯄꯨꯟꯁꯤꯕꯅ ꯀꯦꯕꯤꯕꯨ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒ ꯃꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯦꯂꯩꯒꯤ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯤ ꯂꯩꯇ꯭ꯔꯕꯗ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯐꯤ ꯁꯥꯔꯝꯕ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯃꯪꯗꯨꯅ ꯂꯩ ꯃꯄꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯑꯃꯨꯛ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯃꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯜꯂꯤꯛꯀ ꯄꯨꯡꯆꯥꯏ ꯆꯥꯏꯗ ꯂꯩꯍꯧꯔꯤ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯁꯨ ꯆꯠ ꯅꯪꯒꯤ ꯍꯧꯅꯕꯤ ꯊꯕꯛ ꯇꯟꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯤ ꯁꯥꯁꯟꯅꯕꯗꯣ ꯇꯧꯔ ꯅꯒꯨꯟ ꯈꯪ ꯌꯦꯔꯦ ꯃꯄꯥ ꯅꯪꯁꯨ ꯑꯁꯦꯡꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯩꯔꯤ ꯀꯥꯟꯁꯤꯗ ꯑꯆꯨꯝꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗꯤ ꯈꯤꯇꯪ ꯁꯥꯎꯅꯤꯡꯉꯤꯀꯣ ꯇꯣ ꯑꯩꯗꯤ ꯑꯗꯨꯝ ꯈꯪꯉꯦꯕ ꯅꯍꯥꯟꯈꯩꯗꯤ ꯅꯆꯥꯅꯨꯄꯤ ꯂꯩꯔꯤꯉꯩ ꯃꯥꯅ ꯑꯗꯨꯝ ꯇꯧꯕꯒꯤ ꯍꯧꯖꯤꯛ ꯅꯪꯅ ꯇꯧꯕꯁꯤꯗ ꯇꯟꯖꯜꯂꯛꯄꯅꯦꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯤ ꯑꯗꯨꯅ ꯃꯄꯥ ꯅꯪꯅ ꯇꯟꯗ꯭ꯔꯗꯤ ꯇꯨꯈꯥꯛꯇꯣ ꯍꯥꯏꯐꯦꯠ ꯁꯨꯝ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯃꯨ ꯑꯗꯨꯒ ꯀꯣꯟꯗꯨꯁꯨ ꯇꯟꯗ꯭ꯔꯗꯤ ꯁꯨꯝ ꯀꯕꯛ ꯀꯕꯛ ꯐꯦꯡꯕ ꯍꯧꯔꯝꯒꯦꯁꯨ ꯌꯥꯏ ꯆꯠꯂꯍꯦ ꯅꯇꯟ ꯇꯜꯂꯤꯅꯦ ꯀꯥꯏ ꯈꯨꯆꯤ ꯑꯞꯁꯤ ꯌꯥꯟꯁꯤꯜꯂꯛꯀꯅꯤꯀꯣ ꯆꯠꯂꯣ ꯊꯕꯛꯁꯤꯡꯁꯤ ꯂꯣꯏꯁꯤꯜꯂꯨꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯊꯕꯛ ꯆꯠꯅꯕ ꯍꯧꯕ ꯂꯥꯛꯑꯅꯤ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯤ ꯑꯅꯥꯕꯤ ꯌꯥꯝ ꯃꯥꯜꯂꯤ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥꯁꯦ ꯏꯍꯥꯡ ꯍꯥꯡꯍꯧꯔꯤꯅꯦꯍꯦ ꯏꯆꯥꯕꯨ ꯅꯨꯄꯥ ꯐꯪꯂꯔꯣꯏꯗꯅ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯌꯨ ꯏꯟꯖꯟꯈꯤꯕꯗꯣ ꯏꯟꯖꯜꯂꯝꯗ꯭ꯔꯁꯨ ꯐꯗꯧ ꯏꯃꯥꯁꯤ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦꯅꯦ ꯏꯆꯥ ꯅꯤꯉꯣꯜꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯕꯖꯥꯠꯅꯤꯀꯣ ꯏꯃꯥꯗꯨꯁꯨ ꯑꯩꯅ ꯆꯠꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕꯣ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯁꯤ ꯏꯍꯥꯡ ꯍꯥꯡ ꯁꯣꯝꯗꯁꯨ ꯃꯦꯂꯩꯗꯨ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ ꯃꯆꯥ ꯅꯤꯉꯣꯜꯕꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏ ꯍꯥꯏꯅ ꯄꯥꯈꯠꯂꯝꯕꯤ ꯃꯃꯥꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯍꯧꯏ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯃꯌꯨꯝꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯧꯗꯕꯅꯤ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯍꯥꯛꯅ ꯄꯂꯦꯝ ꯃꯍꯥꯛꯀꯤ ꯋꯥ ꯇꯥꯟꯅꯐꯝ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯣꯏꯔꯝꯕꯤ ꯃꯥꯅ ꯆꯠꯈꯤꯕꯗ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅꯕꯨ ꯅꯣꯛꯅ ꯂꯩꯍꯧꯒꯅꯤ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯃꯍꯥꯛꯄꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯍꯟꯅꯤꯡꯕ ꯀꯅꯥꯕꯨ ꯌꯥꯎꯕꯒꯦ ꯑꯗꯨꯕꯨ
ꯃꯄꯨ ꯃꯍꯥꯛꯅ ꯏꯃꯥ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯌꯨ ꯇꯝꯂꯝꯗꯕꯅ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯄꯥꯝꯃꯨꯕ ꯃꯍꯥꯛꯀꯤ ꯃꯀꯥꯗ ꯆꯠꯈꯤꯕꯅꯤ꯫ ꯏꯃꯥ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯈꯠꯅꯕꯤꯒꯅꯨ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯁꯨ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯟꯕꯤꯒꯅꯨ꯫ ꯏꯆꯥ ꯅꯤꯡꯉꯣꯜ ꯃꯥꯅ ꯂꯨꯍꯣꯡꯈꯤꯕꯗ ꯋꯥꯍꯧꯒꯗꯧꯔꯤꯕꯁꯤ ꯃꯃꯥ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯇꯝ ꯐꯥꯎꯕꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯃꯥꯒ ꯅꯣꯛꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯕꯤꯌꯨ꯫